ꯑꯍꯥꯟꯕꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯗꯥꯁꯨꯃꯇꯤ ꯀꯧꯕꯤ ꯌꯥꯝꯅ ꯂꯤꯛꯄꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯃꯔꯤ ꯃꯇꯥ ꯂꯥꯛꯄ ꯈꯨꯗꯤꯡꯅ ꯑꯆꯥ ꯑꯊꯛ ꯆꯥꯎ ꯊꯛꯎ ꯍꯥꯏꯅ ꯁꯦꯜ ꯌꯥꯝꯅ ꯇꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯅꯨꯕꯤ ꯗꯥꯁꯨꯃꯇꯤꯗꯨ ꯃꯈꯨꯠꯇ ꯃꯔꯜ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯁꯨ ꯃꯆꯥ ꯃꯈꯩꯅ ꯁꯦꯜꯗꯨ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯍꯥꯏꯅ ꯇꯠꯇꯅ ꯊꯦꯝꯂꯝꯃꯤ꯫ ꯃꯥꯁꯨ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯊꯦꯝꯂꯤꯅꯦ ꯈꯪꯕꯅ ꯌꯥꯔꯤꯕ ꯃꯈꯩ ꯃꯔꯩ ꯃꯇꯥ ꯇꯧꯕ ꯇꯣꯛꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯁꯨ ꯅꯨꯄꯥ ꯌꯥꯏꯃ ꯕ꯭ꯔꯣꯖꯦꯟꯅ ꯐꯝꯃꯦꯟꯗ ꯐꯝꯂꯤꯕ ꯃꯕꯣꯛꯀꯤ ꯅꯥꯀꯜꯗ ꯉꯦꯛ ꯂꯥꯎꯅ ꯍꯦꯛꯇ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯗꯥꯁꯨꯃꯇꯤꯗꯨ ꯃꯁꯨ ꯅꯨꯄꯥ ꯌꯥꯏꯃꯒꯤ ꯈꯗ꯭ꯔꯛ ꯈꯪꯕꯅ ꯌꯥꯏꯃ, ꯅꯪꯒꯤ ꯈꯗ꯭ꯔꯛꯇꯣ ꯑꯩ ꯂꯣꯏꯅ ꯈꯪꯂꯦꯀꯣ꯫ ꯕ꯭ꯔꯣꯖꯦꯟꯅ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯅꯅꯦ ꯋꯥꯈꯜ ꯐꯈꯤꯕꯁꯤꯅ ꯑꯩꯗꯤ ꯆꯨꯝꯅ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯏ ꯍꯥꯏꯗꯅ ꯑꯩꯍꯥꯛ ꯐꯛꯁꯤꯗ ꯐꯝꯕꯁꯤꯕꯨ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯑꯣꯏꯅ ꯎꯔ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩꯅꯦꯍꯦ꯫ ꯑꯗꯨ ꯅꯠꯇꯗꯅ ꯅꯪꯒꯤ ꯍꯧꯅꯕꯤ ꯏꯅꯥꯛꯁꯤꯗ ꯐꯝꯖꯤꯜꯂꯛꯂꯒ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯁꯦꯜ ꯁꯠꯅꯕ ꯇꯧꯔꯛꯂꯕꯗꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯑꯁ, ꯑꯩꯕꯨ ꯑꯕꯣꯛꯇꯒꯤ ꯀꯔꯝ ꯀꯥꯟꯗ ꯂꯣꯟꯅ ꯁꯦꯜ ꯁꯠꯀꯦꯅꯦ? ꯁꯠꯇꯦꯗ ꯑꯩꯅ ꯎꯔꯔꯣꯏ ꯈꯟꯅ ꯅꯈꯨꯠꯇꯣ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯛꯄꯅꯤꯗ꯫ ꯑꯗ ꯑꯩꯅ ꯍꯦꯛꯇ ꯎꯗꯅ ꯀꯟꯊꯠꯄꯒꯤ ꯋꯥ ꯅꯠꯇ꯭ꯔꯣ? ꯄꯦꯜꯂꯕꯅꯤꯍꯦ꯫ ꯑꯕꯣꯛꯁꯤꯗꯤꯅꯦ ꯆꯍꯤꯗꯅ ꯑꯍꯜ ꯑꯣꯏꯁꯤꯟꯕ, ꯋꯥꯍꯩꯅ ꯃꯤ ꯍꯥꯠꯄꯗꯤ ꯑꯁꯨꯝ ꯀꯟꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯤꯒꯤꯗꯤ ꯑꯍꯜ ꯑꯣꯏꯔꯒ ꯃꯤꯠꯅꯥ ꯁꯣꯛꯆꯤꯜꯂꯦ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤꯗꯤ ꯆꯍꯤ ꯌꯥꯝꯂꯒ ꯃꯤꯠꯅꯥꯁꯦ ꯁꯨꯝ ꯁꯤꯡꯕ ꯍꯦꯟꯒꯠꯂꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯁꯤꯡꯗ ꯌꯥꯗꯗꯅ ꯁꯤꯡꯂꯤꯕꯅꯤꯅꯦ꯫ ꯑꯩꯅ ꯍꯦꯛ ꯃꯤꯠꯅꯥꯁꯤ ꯉꯥꯏꯍꯥꯛ ꯉꯛꯄꯗ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯁꯦꯟꯈꯥꯎꯁꯤ ꯍꯨꯗꯧꯒꯤ ꯉꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯈꯨꯠꯇꯅꯦ ꯑꯗꯨꯝ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯅꯦ ꯃꯤꯠ ꯅꯥꯒ ꯉꯛꯄ ꯌꯥꯕ ꯅꯠꯇꯦ, ꯁꯤꯡꯅ ꯂꯩꯇꯕ ꯌꯥꯗꯕꯅꯤ꯫ ꯕ꯭ꯔꯣꯖꯦꯟ ꯃꯕꯣꯛꯀꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯂꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯁꯦꯜ ꯐꯪꯂꯔꯣꯏ ꯍꯥꯏꯕ ꯀꯥꯟꯅꯔꯔꯣꯏ ꯈꯟꯅ ꯁꯥꯎꯖꯤꯟꯅꯗꯨꯅ ꯑꯕꯣꯛꯀꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯤꯊꯣꯛꯇꯅ ꯊꯝꯂꯤꯁꯤꯕꯨ? ꯅꯠꯇꯦ, ꯍꯌꯦꯡ ꯑꯕꯣꯛꯀꯤ ꯃꯩꯆꯝꯁꯤꯡ ꯑꯣꯏꯒꯦ ꯍꯥꯏꯔꯣ? ꯍꯥꯏ, ꯅꯄꯥ ꯌꯥꯅꯕꯤ ꯃꯆꯥ, ꯑꯗꯨꯕꯨ ꯀꯅꯥꯅ ꯍꯥꯏꯌꯣ ꯍꯥꯏ? ꯅꯪꯗ ꯍꯥꯠꯂꯒꯦꯗ꯫ ꯅꯣꯏꯁꯦ ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯁꯤꯍꯟꯅꯤꯡꯂꯤꯕ ꯖꯥꯠꯅꯤꯅꯦ꯫ ꯑꯗꯨꯏ ꯅꯠꯇꯦꯗ, ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯤꯊꯣꯛꯇꯕꯗꯨꯗ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯅꯦ ꯌꯥꯝꯅ ꯊꯨꯅ ꯑꯁ꯭ꯋꯥꯏꯗ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯇꯅ ꯆꯩꯁꯨꯁꯤꯅ ꯀꯟꯊꯠꯄ ꯁꯣꯏꯔꯔꯣꯏ ꯅꯪ꯫ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯑꯁꯤꯇ ꯍꯥꯏꯅꯤꯕ, ꯆꯩꯁꯨ ꯑꯁꯥꯡꯕꯁꯤꯃ ꯄꯥꯏꯁꯤꯜꯂꯒ ꯑꯩꯈꯣꯏ ꯕꯣꯛꯁꯦ ꯄꯨꯔꯥ ꯒꯨꯟꯗꯥ ꯁꯥꯔꯤ, ꯃꯤ ꯂꯥꯏꯒ ꯑꯃꯠꯇ ꯀꯤꯕꯤꯗ꯭ꯔꯦꯕ꯫ ꯍꯩ, ꯀꯝꯂꯥ ꯀꯨꯔꯨ ꯀꯥꯔꯕ ꯌꯥꯡ ꯀꯣꯜꯂꯕ ꯑꯩꯅꯕꯨ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯀꯅꯥꯕꯨ ꯀꯩꯗꯧꯒꯦ ꯍꯥ? ꯃꯁꯤꯗ ꯑꯩꯒ ꯑꯣꯟꯁꯤꯟꯅꯔꯒ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯉꯥꯡꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤꯅꯣ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯁꯨꯕ ꯀꯩꯗꯧꯒꯦꯅꯦ ꯑꯕꯣꯛꯀꯤ ꯕ꯭ꯔꯣꯖꯦꯟ ꯅꯪꯕꯣ? ꯍꯦꯔꯥ, ꯑꯕꯣꯛ ꯏꯅꯥꯈꯨꯟꯕꯤ ꯑꯃ ꯂꯩꯅ ꯅꯁꯨꯅ ꯀꯔꯤ ꯇꯧꯕꯒꯤ ꯋꯥꯅ ꯊꯕꯛ ꯁꯨꯖꯗꯣꯏꯅꯣꯗ? ꯑꯗꯨꯏ ꯁꯔꯨꯛ ꯑꯕꯣꯛꯀꯤ ꯁꯦꯜꯗꯣ ꯈꯔ ꯄꯤꯊꯣꯔꯛꯑꯣ, ꯑꯍꯥꯎꯕ ꯆꯥꯅꯕ꯫ ꯇꯥꯟꯖꯥꯗꯨꯗ ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯕꯤꯗꯨꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯑꯍꯜ ꯁꯥꯒꯠꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯌꯥꯏ, ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯕꯣꯛꯇꯒꯤ ꯁꯦꯜ ꯈꯦꯠꯇꯣꯛꯅꯕ ꯍꯣꯠꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯝꯂꯕ꯭ꯔꯥ? ꯍꯦ ꯑꯉꯥꯡ, ꯅꯪꯅ ꯀꯔꯤ ꯈꯪꯗꯅ? ꯈꯪꯕꯩꯅꯦ ꯍꯥꯏꯁꯤ, ꯁꯦල් ꯊꯣꯛꯄ ꯊꯕꯛꯇꯤ ꯑꯃꯠꯇ ꯁꯨꯅꯤꯡꯗꯦ ꯇꯧꯔꯤꯕ꯫ ꯖꯨꯋꯥꯔ ꯈꯔ ꯆꯥꯅ ꯌꯨ ꯈꯔ ꯊꯛ, ꯃꯁꯤꯗ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯎꯔꯨ ꯂꯩꯁꯤꯜꯂꯤꯗꯨꯁꯨ ꯌꯨꯊꯛꯁꯦ ꯂꯧꯕ ꯌꯥꯅꯕ ꯂꯩꯁꯤꯜꯂꯤ ꯅꯠꯇ꯭ꯔꯣ? ꯑꯕꯣꯛ, ꯁꯦꯜꯒ ꯑꯝꯇ ꯄꯤꯔꯨꯅꯨ꯫ ꯀꯔꯥꯏꯗꯒꯤ ꯄꯤꯕꯅꯣ? ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦ꯫ ꯕ꯭ꯔꯣꯖꯦꯟꯅ ꯑꯕꯣꯛꯁꯨꯅꯦ ꯑꯩꯅ ꯍꯥꯏꯔꯕ ꯍꯦꯛ ꯄꯤꯔꯨꯅꯨ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒ ꯇꯥꯆꯧꯅ ꯄꯤꯌꯣ ꯍꯥꯏꯔꯒꯅ ꯍꯦꯛ ꯄꯤꯌꯨ꯫ ꯍꯩ, ꯑꯗꯨꯗꯤ ꯃꯣꯏꯗꯤ ꯑꯃꯨꯛ ꯁꯤꯡꯉꯛꯏꯅꯦ, ꯅꯪꯗꯤ ꯂꯧꯈ꯭ꯔꯒ ꯁꯤꯡꯂꯛꯀꯅꯤ ꯈꯪꯕ꯭ꯔꯣ ꯍꯥ? ꯅꯪꯕꯨ ꯑꯩꯅ ꯄꯤꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯕꯨ ꯑꯕꯣꯛꯁꯦ ꯍꯥꯏꯅ ꯂꯨꯄꯥ 5 ꯐꯥꯎꯕ ꯁꯨꯅ ꯍꯟꯖꯤꯜꯂꯛꯄ ꯌꯥꯎꯈ꯭ꯔꯕꯔꯕ ꯍꯥ? ꯍꯥꯏꯌꯨꯅꯦ꯫ ꯏꯁ, ꯅꯣꯏꯒꯤꯁꯦ ꯑꯩ ꯁꯦꯜ ꯊꯣꯛꯇꯦ ꯍꯥꯏꯅ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯑꯣꯏꯅ ꯈꯟꯗ꯭ꯔꯁꯤꯅꯤꯅꯦ ꯍꯥ? ꯐꯩ, ꯁꯦꯜ ꯊꯣꯛꯄꯗꯪꯅ ꯃꯤ ꯑꯣꯏꯅ ꯈꯜꯂꯕꯅꯤꯅ ꯐꯩꯌꯦꯕ꯫ ꯀꯩꯗꯧꯗꯣꯏꯅꯣ ꯅꯪꯕꯨ? ꯅꯠꯇꯦ,
ꯁꯦꯜ ꯊꯣꯛꯄ ꯊꯕꯛꯀ ꯁꯨꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯁꯨꯔꯣꯏ ꯃꯇ ꯌꯨꯝꯗꯒ ꯃꯇ ꯍꯟꯖꯤꯜꯂꯛꯑꯣꯏꯕꯩ. ꯏꯍꯦ ꯉꯥꯏ ꯃꯁꯤꯗꯤ ꯏꯃꯥ ꯉꯥꯡꯕ ꯁꯛꯄꯒꯁꯦ ꯑꯃꯠꯇ ꯇꯥꯗꯦꯅꯦ. ꯀꯝꯗꯧꯅꯤ ꯃꯁꯤꯗꯤ? ꯕꯤꯙꯨꯅ ꯑꯕꯣꯛ ꯀꯩꯝ ꯈꯜꯂꯨꯅꯨ. ꯑꯩꯈꯣꯏꯗ ꯌꯥꯏꯗꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤ. ꯑꯕꯣꯛꯀꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯕꯤꯌꯨ. ꯏꯁꯦ ꯑꯇꯣꯝꯕ ꯅꯪꯅꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ. ꯅꯌꯥꯝꯕ ꯑꯁꯤꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯂꯒ ꯑꯕꯣꯛꯅ ꯀꯔꯤꯝꯇ ꯄꯤꯈꯤꯗꯕ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯅꯦ. ꯑꯃꯨꯛ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯦ ꯀꯥꯏꯅ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯍꯥꯏꯗꯅꯁꯨ ꯄꯥꯈꯠꯂꯤꯕꯅꯤꯅꯦ. ꯑꯗꯨꯒꯤꯗꯤ ꯑꯕꯣꯛ ꯀꯩꯝ ꯈꯜꯂꯨꯅꯨ. ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯔꯥꯏꯅ ꯄꯥꯕꯅ ꯑꯗꯨꯝ ꯊꯤꯟꯊꯈ꯭ꯔꯗꯕꯅꯤ. ꯆꯍꯤꯁꯨ ꯐꯅ ꯌꯥꯝꯂꯕꯅꯤ. ꯃꯁꯤꯗ ꯃꯥꯅ ꯑꯉꯥꯡ ꯁꯥꯗꯅ ꯑꯗꯨꯝ ꯂꯩꯔꯤ. ꯁꯦꯜ ꯊꯨꯝ ꯈꯔ ꯇꯥꯜꯂꯕꯗꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯊꯤꯕ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯔꯕꯅꯤꯅꯦ. ꯑꯗꯨꯒꯤꯗꯤ ꯑꯕꯣꯛ ꯃꯃꯥꯟꯅꯕꯗꯤ ꯃꯆꯥ ꯆꯥꯎꯕ ꯌꯥꯎꯔꯕꯅꯤꯗ. ꯑꯩꯅ ꯈꯟꯕꯗ ꯅꯌꯥꯝꯕꯒ ꯅꯪꯒꯁꯤ ꯂꯥꯏꯅ ꯁꯥꯕꯗ ꯑꯣꯟꯅꯈ꯭ꯔꯕ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯦ. ꯋꯥꯈꯜ ꯇꯥꯗꯧꯕ ꯃꯥꯅ ꯃꯁꯤꯗꯩꯁꯤꯗ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯗꯅ ꯂꯩꯔꯦ. ꯑꯗꯨꯒ ꯑꯇꯣꯟ ꯑꯇꯥꯡꯅꯤ ꯍꯥꯏꯅ ꯉꯥꯎꯁꯤꯟꯅꯗꯧꯕ ꯅꯪꯅ ꯃꯁꯤꯗ ꯋꯥꯈꯜ ꯊꯨꯅ ꯇꯥꯁꯤꯜꯂꯛꯂꯦ. ꯑꯕꯣꯛꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯤꯗ ꯏꯄꯥ ꯄꯥꯈꯠꯄ ꯑꯃꯕꯨ ꯄꯣꯛꯂꯤꯌꯦ. ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯑꯕꯣꯛꯀꯤ ꯍꯧꯅꯕꯤ ꯂꯥꯝꯁꯤꯜꯂꯒ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ? ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ. ꯅꯪꯅ ꯋꯥꯈꯜ ꯊꯨꯅ ꯇꯥꯒꯟꯕꯗꯨꯗ ꯅꯨꯄꯤ ꯅꯍꯥꯅꯒ ꯑꯃꯨꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯇꯅ ꯈꯜꯂꯤꯕꯅꯤꯅꯦ. ꯏꯁ ꯑꯕꯣꯛꯀꯤ ꯋꯥꯈꯜꯁꯤꯁꯨ ꯊꯨꯅ ꯄꯥꯎ ꯈꯪꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ. ꯑꯗꯨꯕꯨꯗꯤ ꯍꯧꯖꯤꯛꯁꯨꯅꯦ ꯅꯨꯄꯤ ꯃꯔꯤꯅꯤ ꯅꯁꯨꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯦ ꯑꯕꯣꯛ. ꯇꯣ ꯑꯩꯅ ꯈꯪꯂꯕꯅꯦꯕ. ꯍꯥꯏ ꯅꯪꯅꯦ ꯃꯗꯨꯁꯤꯡꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯇꯧꯖꯧ. ꯅꯠꯇ꯭ꯔꯗꯤ ꯅꯪꯅꯦ ꯑꯉꯥꯡ ꯑꯣꯏꯅ ꯅꯌꯨꯝ ꯄꯥꯜꯂꯒ ꯅꯀꯣꯛ ꯁꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ. ꯈꯪꯗ꯭ꯔꯦꯗꯕꯣ ꯀꯔꯤ ꯍꯥꯏꯗꯧꯕꯅꯣ. ꯑꯗꯣ ꯏꯅꯥꯛ ꯈꯨꯟꯕꯤ ꯑꯃꯗꯤ ꯌꯥꯎꯔꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯍꯥꯏꯅ ꯃꯁꯨ ꯃꯕꯦꯟ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗꯨꯗ ꯃꯁꯨ ꯅꯨꯄꯥ ꯑꯍꯜ ꯕꯣꯒꯦꯟꯗ꯭ꯔꯣꯒꯤ ꯅꯨꯄꯤ ꯃꯇꯧꯗꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯃꯈꯣꯜꯗꯨ ꯈꯖꯤꯛ ꯌꯥꯛꯅ ꯑꯕꯣꯛꯀꯤ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ? ꯂꯩꯔꯗꯤ ꯈꯤꯇ ꯂꯧꯒꯦꯗꯅ. ꯃꯧ ꯏꯕꯦꯝꯃ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ? ꯏꯕꯦꯝꯃ ꯅꯪꯁꯤꯅꯅꯦ ꯅꯈꯣꯜꯗꯨ ꯈꯔ ꯏꯪꯅ ꯇꯞꯅ ꯍꯥꯏꯌꯨ ꯍꯥꯏꯕꯁꯤ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ. ꯀꯔꯤꯗ ꯁꯤꯖꯤꯟꯅꯕꯒꯤꯅꯣꯅꯦ? ꯁꯥꯔꯤꯕ ꯃꯊꯥꯁꯤꯗ ꯑꯕꯣꯛ ꯏꯪꯅ ꯇꯞꯅ ꯍꯥꯏꯕꯒ ꯑꯃꯠꯇ ꯍꯩꯇ꯭ꯔꯦꯗ. ꯆꯥꯛꯈꯨꯝꯒꯤ ꯃꯄꯣꯠ ꯃꯆꯩꯁꯨ ꯑꯃꯠꯇ ꯂꯩꯇꯦ. ꯏꯃꯥꯗ ꯍꯥꯏꯕꯁꯨ ꯁꯦꯜ ꯂꯩꯇꯦ. ꯅꯣꯏꯅ ꯊꯣꯛꯄ ꯇꯧ ꯍꯥꯏꯔꯛꯏ. ꯑꯗꯨꯗꯤ ꯅꯪꯅ ꯐꯅꯕ ꯇꯧꯔꯣꯗꯅ. ꯀꯥꯏꯗꯒꯤꯅꯣ? ꯅꯁꯨꯗꯤ ꯈꯨꯠꯇ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯥꯏꯕꯁꯨ ꯅꯠꯇꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅꯦ? ꯑꯗꯨꯒꯤꯅꯤ ꯑꯕꯣꯛꯇ ꯁꯦꯜ ꯂꯩꯕꯔꯥ ꯍꯥꯏꯅ ꯍꯪꯂꯤꯗꯣ. ꯏꯃꯨꯡꯁꯤ ꯂꯨꯗꯧꯔꯤꯗ. ꯃꯤꯅ ꯃꯁꯤꯡ ꯑꯁꯨꯛ ꯌꯥꯝꯂꯤꯕ ꯑꯁꯤꯗ ꯆꯥꯛꯈꯨꯝꯒꯤ ꯃꯄꯣꯠ ꯃꯆꯩ ꯐꯥꯎꯕ ꯀꯣꯟꯅꯅꯕ ꯄꯨꯁꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅꯦ. ꯂꯨꯗꯧꯔꯤ. ꯆꯥꯅꯕ ꯃꯤꯗ ꯑꯣꯏꯅ ꯇꯧꯔꯤ. ꯁꯨꯅꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯇꯧꯕ ꯇꯥꯕꯅꯤꯅꯦ. ꯍꯥꯏꯅ ꯗꯥꯁꯨꯃꯇꯤꯗꯨ ꯁꯦꯜ ꯂꯩꯇꯦꯒ ꯑꯃꯠꯇ ꯍꯥꯏꯗꯦ. ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩ. ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯃꯇꯧꯗꯤ ꯑꯃꯠꯇ ꯇꯥꯅꯤꯡꯗ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯕꯨꯙꯤ ꯂꯩꯕꯅꯤꯅ ꯈꯣꯟ ꯑꯀꯟꯕ ꯍꯦꯛ ꯉꯥꯡꯂꯨꯕꯁꯨ ꯌꯥꯗꯦ. ꯇꯞꯊꯔꯒ ꯑꯗꯣ ꯑꯕꯣꯛꯀꯤꯕꯨ ꯁꯦꯜꯕꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ? ꯀꯣꯟꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯁꯨ ꯍꯟꯖꯤꯟꯒꯦꯕ. ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯃꯄꯣꯠ ꯃꯆꯟ ꯈꯤꯇ ꯂꯩꯁꯤꯜꯂꯨꯒꯦꯕ ꯑꯕꯣꯛ. ꯏꯁꯦ ꯑꯩꯉꯣꯟꯗꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯅꯦꯍꯦ. ꯏꯁꯨ ꯌꯥꯏꯃꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕ ꯐꯥꯎꯕ ꯂꯩꯇꯗꯅ ꯄꯤꯈꯤꯗ꯭ꯔꯤꯕꯅꯤꯅꯦ. ꯑꯣ ꯐꯔꯦ ꯂꯩꯇ꯭ꯔꯗꯤ ꯆꯔꯥ ꯍꯦꯟꯕ ꯍꯥꯏꯗꯨꯅꯤ. ꯍꯥꯏꯔꯒ ꯃꯇꯧꯗꯨ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯕꯣꯏ ꯀꯩꯕꯣꯏ. ꯖꯨꯋꯥꯔꯤ ꯑꯗꯨꯒꯤ ꯁꯦꯜ ꯄꯤꯗꯦ ꯍꯥꯏꯅ ꯀꯤꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ. ꯂꯤꯛꯁꯟꯂꯤꯕꯅꯤꯅ ꯇꯧꯔꯗꯤ ꯄꯨꯂꯞ ꯆꯔꯥ ꯍꯦꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯩꯈꯣꯏꯗꯤ ꯅꯍꯥꯅꯤꯅ ꯐꯩ. ꯍꯅꯨꯕꯤ ꯅꯪꯗꯤ. ꯏꯗꯩꯃ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ? ꯋꯥꯠꯂꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯅꯤꯡꯒꯤ ꯏꯅꯦ ꯇꯃꯥꯗꯒꯤ ꯑꯩ ꯁꯣꯜꯂꯛꯂꯒꯦ. ꯑꯁ ꯑꯗꯨꯁꯨꯅꯦ ꯁꯣꯠꯃꯟꯗꯅ ꯄꯤꯌꯣ ꯍꯥꯏꯕ ꯌꯥꯔꯛꯂꯣꯏꯅꯦ. ꯌꯥꯅꯤ ꯑꯋꯥꯠꯄꯗꯨꯗ ꯍꯥꯏꯕꯤꯌꯨ. ꯌꯥꯅꯕ ꯑꯩꯅ ꯊꯣꯛꯄ ꯉꯥꯡꯅꯖꯒꯦ. ꯐꯔꯦ ꯅꯪꯅꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯗꯤ. ꯀꯅꯥꯒꯤ ꯊꯨꯝ ꯃꯆꯨ ꯃꯣꯔꯣꯛ ꯍꯦꯟꯖꯥꯡ ꯅꯥꯄꯤꯒꯥꯛꯇꯣ ꯀꯔꯤꯅꯣ ꯈꯔ ꯍꯦꯛ ꯌꯦꯡꯂꯒ ꯁꯣꯜꯂꯛꯑꯣ. ꯍꯦꯟꯖꯥꯡ ナꯄꯤꯗꯨꯗꯤ ꯅꯈꯣꯏꯁꯨ ꯍꯤꯡꯈꯣꯜꯁꯦ ꯈꯔ ꯀꯣꯏꯅꯕ ꯌꯥꯕꯅꯤ. ꯊꯥꯔꯕꯗꯤꯅꯦ ꯍꯤꯡꯈꯣꯜꯁꯤꯗꯒꯤ ꯊꯠꯂꯒ ꯆꯥꯗꯧꯕꯗꯣ ꯊꯥꯗ꯭ꯔꯕꯅꯤꯅ ꯃꯤꯗꯒꯤ ꯂꯩꯔꯒ ꯆꯥꯗꯧꯔꯦꯅꯦ. ꯁꯪꯒꯗꯧꯔꯤꯅꯦ ꯑꯕꯣꯛ. ꯍꯥꯏꯔꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯗꯥꯁꯨꯃꯇꯤ ꯃꯥꯁꯨ ꯃꯃꯤꯠꯇꯨ ꯊꯣꯏꯅ ꯎꯗ꯭ꯔꯕꯅꯤ. ꯑꯗꯨꯅ
ꯃꯁꯨꯅꯨꯄꯤꯅ ꯇꯧꯔꯤꯕ ꯏꯔꯥꯡꯗꯨ ꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯁꯨꯅꯨꯄꯤꯒꯤ ꯏꯔꯥꯡ ꯁꯥꯍꯨꯝꯗꯨ ꯈꯖꯤꯛ ꯐꯪꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯑꯉꯥꯡꯈꯩꯒꯤ ꯂꯣꯟꯆꯠ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯑꯍꯜꯁꯤꯡꯅ ꯍꯥꯏꯕ ꯉꯥꯡꯕꯗ ꯐꯦꯠ ꯐꯥ ꯂꯥꯎꯕꯁꯤ꯫ ꯕꯨꯙꯤꯅ ꯑꯕꯣꯛ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯏꯇꯩꯃꯒꯤ ꯃꯁꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏ ꯇꯧꯔꯤꯅꯤ꯫ ꯍꯩ ꯅꯣꯏ ꯑꯇꯩꯁꯨꯅꯤꯅꯦꯍꯦ, ꯑꯃꯗ ꯑꯁꯨꯝ ꯉꯥꯏꯗꯣꯏ ꯁꯔꯨꯛ ꯅꯣꯏꯁꯨ ꯍꯤꯡꯈꯣꯜ ꯁꯝꯕꯜꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕ ꯌꯥꯗ꯭ꯔꯣ? ꯂꯪꯐꯩꯗ ꯈꯛ ꯁꯦꯜ ꯇꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯅꯗꯤ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯅꯣꯏꯅ ꯂꯪꯐꯩꯗꯒꯤ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯛꯀꯅꯤ, ꯏꯃꯨꯡꯁꯤꯗ ꯁꯦꯟꯖꯤꯠ ꯄꯨꯖꯤꯠ ꯉꯥꯔꯤ ꯊꯨꯝꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯅꯤ꯫ ꯃꯅꯥ ꯃꯁꯤꯡ ꯍꯦꯟꯁꯥꯡ ꯅꯥꯄꯤꯗꯣ ꯈꯔ ꯊꯥꯔꯕꯗꯤ ꯁꯦꯜ ꯆꯠꯄꯗꯣ ꯈꯔꯗꯁꯨ ꯐꯔꯣꯏꯗ꯭ꯔꯣ? ꯍꯣꯏꯕꯣ ꯍꯥꯏꯅ ꯕꯨꯙꯤꯗꯨ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯃꯤꯅ ꯉꯥꯡꯕꯗ ꯇꯥꯊꯣꯛꯄꯒꯤ ꯍꯩꯅꯕꯤ ꯂꯩꯕꯅ ꯃꯕꯣꯛꯅ ꯐꯅ ꯉꯥꯡꯁꯛꯂꯕꯁꯨ ꯇꯨꯃꯤꯟꯅ ꯇꯥꯊꯣꯛꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯕ꯭ꯔꯣꯖꯦꯟꯗꯨ ꯃꯌꯨꯝꯗꯒꯤ ꯁꯥꯎꯔꯤ ꯊꯣꯛꯂꯛꯂꯒ ꯈꯨꯜꯒꯤ ꯎꯀ꯭ꯔꯣꯡ ꯑꯃ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯅ ꯃꯪꯂꯒ ꯑꯁꯨꯝ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯉꯥꯎꯖꯕꯤ ꯇꯝꯐꯥꯃꯅꯤꯗꯨ ꯀꯩꯊꯦꯜꯗ ꯂꯪ ꯂꯩꯕꯅꯦ ꯍꯥꯏꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯕ꯭ꯔꯣꯖꯦꯟꯅ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯅ ꯃꯪꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯑꯁꯤꯅ ꯑꯃꯨꯛ ꯀꯩꯒꯤꯅꯣ ꯃꯪꯂꯒ ꯂꯩꯔꯤꯁꯤꯕꯣ? ꯃꯅꯥꯛꯇ ꯆꯪꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯨꯈꯤꯒꯦ ꯍꯥꯏꯅ ꯇꯝꯐꯥꯃꯅꯤꯗꯨ ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯧꯗꯦꯝꯂꯛꯂꯝꯃꯤ꯫ ꯕ꯭ꯔꯣꯖꯦꯟ ꯈꯧꯗꯦꯝꯂꯛꯄ ꯑꯗꯨꯗ ꯃꯤ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯐꯪꯂꯕꯁꯨ ꯑꯗꯨꯃꯛ माꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯇꯝꯐꯥꯃꯅꯤꯗꯨ ꯏ ꯀꯥꯔꯛꯇꯨꯅ ꯀꯟꯇꯛꯅ ꯀꯩꯅꯣ ꯇꯧꯔꯛꯂꯤꯁꯤꯅ? ꯈꯅꯥꯎꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯃꯥꯏꯕ ꯇꯥꯅꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯥꯡꯈꯥ ꯃꯄꯥꯜꯂ ꯀꯔꯤꯅꯣ ꯆꯥꯁꯤꯟ ꯊꯛꯆꯤꯟꯕ ꯌꯥꯗ꯭ꯔꯣ? ꯑꯩ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯕ? ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯅꯣ ꯑꯗꯨ ꯀꯟꯅ ꯈꯧꯗꯦꯝꯂꯤꯗꯨꯅ? ꯍꯣ ꯑꯗꯨꯗꯤꯅꯦ, ꯇꯥꯕ꯭ꯔꯣꯖꯦꯅ ꯑꯩ ꯂꯥꯛꯄ ꯎꯅ ꯎꯁꯤꯟꯅꯗ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕꯒꯤ ꯀꯟꯅ ꯍꯦꯛꯇ ꯈꯧꯗꯦꯝꯕꯅꯤ꯫ ꯌꯥꯔꯦ, ꯀꯩꯁꯨ ꯇꯧꯗ꯭ꯔꯗꯤ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ. ꯁ꯭ꯋꯥꯏꯗ ꯆꯕꯦꯡ ꯉꯥꯡꯂꯟ ꯇꯥꯅꯤꯡꯗ꯭ꯔꯦ. ꯃꯈꯣꯜꯃꯛꯅ ꯁꯦꯝꯕ꯭ꯔꯥꯡ ꯃꯥꯟꯕꯅꯤ. ꯑꯩꯅꯦ ꯇꯥꯕꯗꯤ ꯌꯥꯝꯅ ꯋꯥꯔꯦ. ꯑꯩꯅꯒ ꯃꯅꯥꯛꯇ ꯌꯥꯝꯅ ꯂꯩꯖꯅꯤꯡꯕ ꯇꯥꯏꯅꯦ. ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯗꯅ ꯂꯩꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯪꯕ ꯆꯪꯕꯤꯔꯛꯂꯒ ꯀꯩꯗꯧꯅꯤ, ꯑꯗꯨꯛ ꯂꯩꯍꯟꯅꯤꯡꯗ꯭ꯔꯗꯤ ꯆꯠꯈꯤꯒꯦ ꯀꯩꯅꯣ ꯍꯥꯏꯅ ꯇꯝꯐꯥꯃꯅꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯕ꯭ꯔꯣꯖꯦꯟꯗꯨ ꯆꯩꯈꯩ ꯆꯩꯊꯣꯛꯂꯨꯔꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗ ꯑꯇꯩꯅ ꯄꯤꯗ꯭ꯔꯕꯁꯨ ꯃꯥꯅꯗꯤ ꯑꯗꯨꯝ ꯄꯤꯕꯅꯤ꯫ ꯑꯗꯨꯅ ꯈꯗ꯭ꯔꯛ ꯍꯧꯔꯛꯂꯝꯃꯤ ꯇꯍꯥꯅ. ꯇꯝꯐꯥ ꯉꯥꯏꯈꯣ, ꯁꯥꯎꯈꯤꯅꯣꯕ. ꯑꯩꯅ ꯅꯇꯧ ꯌꯦꯡꯒꯦꯅ ꯂꯛꯅꯕꯅꯦꯕ, ꯉꯥꯏꯈꯣꯕ. ꯌꯥꯔꯦ, ꯈꯗ꯭ꯔꯛ ꯇꯧꯁꯤꯟꯅꯔꯛꯂꯅꯨ. ꯈꯗ꯭ꯔꯛ ꯅꯠꯇꯦꯕ, ꯌꯨꯝꯗꯒꯤ ꯈꯔ ꯁꯥꯎꯅꯤꯡ ꯊꯣꯛꯂꯛꯄꯒ ꯅꯪꯅ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯇꯥꯅꯤꯡꯗ ꯁꯨꯝ ꯇꯧꯕꯅꯦꯕ. ꯌꯨꯝꯗ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯔꯒꯦ? ꯅꯠꯇꯦ, ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯅꯪꯅ ꯂꯩꯕ ꯇꯜꯂꯁꯨ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯁꯦ ꯍꯥꯏꯁꯨ ꯅꯪꯅ ꯃꯌꯥꯗꯤ ꯇꯧꯔꯤꯕ. ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦꯀꯣ. ꯇꯝꯐꯥꯃꯅꯤ ꯕ꯭ꯔꯣꯖꯦꯟꯅ ꯐꯥꯒꯤ ꯑꯣꯏꯅ ꯈꯟꯈꯤꯕ ꯑꯗꯨꯗ ꯑꯁꯦꯡꯕꯒꯤ ꯍꯥꯏꯔꯨꯕ ꯋꯥꯗꯨ ꯏꯀꯥꯏꯔꯛꯇꯨꯅ ꯐꯥꯒꯤ ꯇꯥꯊꯣꯛꯅ ꯍꯣꯏꯗ ꯀꯥꯏꯗꯒꯤ ꯂꯩꯅꯤꯡꯅꯤ ꯍꯥꯏꯒꯦ? ꯃꯤꯒꯤꯗꯤ ꯃꯁꯤꯗꯩꯁꯤꯗ ꯅꯥꯀꯜꯗ ꯂꯣꯟꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯩꯐꯝ ꯂꯩꯔꯤꯕꯣ? ꯀꯥꯏꯗꯒꯤꯅꯣ ꯃꯥꯅ ꯂꯥꯝꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯅ? ꯂꯥꯝꯁꯤꯟꯕ ꯂꯥꯝꯁꯤꯟꯗꯕ ꯂꯥꯏꯔꯤ. ꯇꯥꯕ꯭ꯔꯣꯖꯦꯅ ꯏꯃꯨꯡꯒ ꯁꯥꯎꯅꯔꯤꯕꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯀꯔꯤ ꯃꯔꯝꯒꯤꯕꯨ ꯑꯣꯏꯅꯤꯒꯦ? ꯁꯦꯜꯒꯤ ꯃꯇꯥꯡꯒꯤꯅꯤꯗꯅ. ꯑꯩꯅꯗꯤ ꯁꯦꯜ ꯊꯣꯛꯇꯕꯅꯤꯅ ꯑꯍꯜꯁꯤꯡꯗ ꯁꯨꯝ ꯅꯤꯗꯅ ꯂꯩꯕꯗꯣ, ꯑꯗꯨꯒꯤ ꯃꯣꯏꯁꯨ ꯁꯥꯎꯅꯤꯡꯕ ꯖꯥꯠꯅꯤ. ꯑꯗꯨꯅ ꯍꯦꯛꯇ ꯉꯥꯡꯕ. ꯑꯩꯁꯨ ꯃꯣꯏꯅ ꯉꯥꯡꯕ ꯁꯛꯄꯗꯨ ꯇꯥꯔꯒ ꯁꯨꯝ ꯁꯥꯎꯅꯤꯡꯕ, ꯑꯗꯨꯒꯤꯅꯤꯗ. ꯑꯗꯨꯗꯤ ꯑꯍꯜꯁꯤꯡꯗꯨꯅ ꯁꯥꯎꯔꯤꯗꯣ ꯆꯨꯝꯗ꯭ꯔꯣ? ꯃꯣꯏꯗꯒꯤ ꯁꯨꯝ ꯅꯤꯕ ꯍꯥꯏꯗꯨꯗꯤ ꯃꯣꯏꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯋꯥꯔꯛꯇꯅ ꯇꯧꯔꯤꯅꯤ. ꯇꯥꯕ꯭ꯔꯣꯖꯦꯟꯁꯨ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯏꯪꯈꯥꯡ ꯈꯔꯗꯤ ꯁꯨꯕ ꯌꯥꯔꯕꯅꯤ. ꯑꯩꯁꯨ ꯁꯨꯅꯤꯡꯉꯤꯅꯤꯅꯦ, ꯑꯗ ꯊꯕꯛꯇꯨꯅ ꯍꯦꯟꯅ ꯂꯩꯇꯕꯒꯤ ꯋꯥꯅꯤꯅꯦ. ꯊꯕꯛꯀꯤ ꯋꯥꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ, ꯅꯪꯅ ꯇꯟꯕꯒꯤ ꯋꯥꯗꯅꯤ. ꯀꯔꯤ ꯊꯕꯛꯅꯣꯅꯦ? ꯍꯥꯏꯌꯨꯅꯦ. ꯍꯣꯅꯦ, ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯗꯣ ꯑꯆꯧꯕꯗꯣ ꯑꯩꯈꯣꯏ ꯈꯛꯇꯅ ꯀꯣꯏꯕꯗꯤ ꯉꯝꯗꯦ. ꯑꯗꯨꯅ ꯄꯥꯕꯅ ꯍꯤꯡꯈꯣꯜ ꯁꯦꯟꯅꯕ ꯉꯝꯗꯧꯕ ꯃꯤ ꯊꯤꯔꯤꯌꯦ. ꯑꯗꯣ ꯇꯥꯕ꯭ꯔꯣꯖꯦꯅ ꯇꯟꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯗꯣ ꯁꯨꯔꯣꯗꯅ. ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯗꯨ ꯐꯥꯎꯕ ꯍꯥꯡꯂꯒ ꯂꯩꯔꯤꯗꯨꯗ ꯅꯣꯏꯒꯤ ꯍꯤꯡꯈꯣꯜꯗꯨ ꯁꯨꯗꯧꯔꯤꯕ? ꯇꯜꯂꯗꯤ ꯇꯣꯛꯑꯣ. ꯅꯣꯏꯒꯤꯗꯨꯗꯗꯤ ꯀꯥꯏꯗꯒꯤ ꯁꯦꯜ ꯐꯪꯗꯧꯔꯤꯒꯦ? ꯑꯩꯈꯣꯏꯒꯤꯗꯨꯗ ꯁꯨꯔꯗꯤ ꯄꯥꯕꯅ ꯁꯣꯏꯗꯅ ꯁꯦꯜ ꯄꯤꯗꯧꯔꯤꯅꯦ, ꯈꯪꯉꯕ꯭ꯔꯣ? ꯍꯣꯏꯁꯦ, ꯁꯦꯜꯕꯨ ꯄꯤꯅꯦ ꯍꯥꯏꯔꯗꯤ ꯍꯌꯦꯡ ꯍꯦꯛꯇ ꯂꯥꯛꯂꯒꯦ. ꯑꯗꯣ ꯅꯪꯕꯨ ꯁꯦꯜꯒꯤ ꯌꯥꯎꯔꯛꯄ꯭ꯔꯣ? ꯌꯥꯎꯔꯗ꯭ꯔꯤ ꯃꯥꯡꯖꯧꯅꯅ
ꯈꯔ ꯍꯥꯟꯅ ꯄꯤꯔꯝꯂꯗꯤ ꯐꯗꯧꯕ ꯀꯩꯗ ꯁꯤꯖꯤꯟꯅꯕꯒꯤꯅꯣ ꯁꯦꯜꯕꯨꯗꯤ ꯌꯥꯎꯔꯤꯌꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯤꯔꯝꯃꯣ ꯊꯕꯛ ꯑꯃ ꯁꯤꯖꯤꯟꯅꯕꯒꯤꯅꯤ ꯇꯁꯦꯡꯅ ꯂꯥꯛꯇꯤ ꯂꯥꯛꯅꯤꯀꯣ ꯍꯣꯏꯅꯦ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯅꯤꯅꯦ ꯍꯥꯏꯅ ꯕ꯭ꯔꯣꯖꯦꯟꯗꯣ ꯃꯇꯧ ꯌꯥꯝꯅ ꯃꯥꯟꯕꯗꯨꯗ ꯇꯝꯐꯥꯃꯅꯤꯁꯨ ꯊꯥꯖꯔꯗꯨꯅ ꯁꯦꯜꯗꯨ ꯂꯧꯊꯣꯛꯂꯒ ꯁꯦ ꯁꯤ ꯂꯧꯍꯧꯔꯣ ꯑꯗꯣ ꯁꯣꯏꯗꯅꯗꯤ ꯂꯥꯛꯎꯀꯣ ꯍꯣꯏꯅꯦ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯅꯦ ꯍꯥꯏꯅ ꯕ꯭ꯔꯣꯖꯦꯟ ꯁꯦꯜꯗꯨ ꯂꯧꯍꯧꯔꯝꯃꯤ ꯇꯝꯐꯥꯃꯅꯤꯁꯨ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯔ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯀꯩꯊꯦꯜ ꯃꯆꯥꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯕ꯭ꯔꯣꯖꯦꯟꯁꯨ ꯇꯝꯐꯥꯃꯅꯤꯅ ꯄꯤꯔꯝꯂꯤꯕ ꯁꯦꯜꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯁꯤꯕꯨ ꯂꯩꯔꯗꯤ ꯉꯁꯤꯒꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯊꯛꯄ ꯀꯣꯟꯅꯔꯅꯤ ꯌꯥꯔꯦ ꯑꯁꯤꯕꯨ ꯑꯣꯏꯔꯗꯤ ꯍꯥꯏꯅ ꯃꯥꯁꯨ ꯃꯌꯨ ꯊꯛꯄ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯛꯂꯕ ꯐꯥꯎꯕꯗ ꯕ꯭ꯔꯣꯖꯦꯟꯗꯨ ꯊꯕꯛ ꯁꯨꯕꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕ ꯑꯗꯨꯗ ꯇꯝꯐꯥꯃꯅꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯃꯗꯨꯒꯤ ꯌꯨꯗ ꯂꯥꯏꯆꯨꯕ ꯑꯗꯨꯗ ꯁꯦꯜ ꯄꯤꯅꯨ ꯍꯥꯏꯗꯅ ꯁꯤ ꯀꯔꯥꯏꯗ ꯂꯥꯛꯂꯦ ꯀꯔꯥꯏꯗ ꯂꯥꯛꯂꯒꯦꯕ ꯊꯕꯛ ꯁꯨꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯀꯔꯥꯏꯗ ꯂꯥꯛꯂꯒꯦꯕ ꯁꯦ ꯑꯁ ꯃꯥꯅꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯊꯥꯖꯗꯨꯅ ꯁꯦꯜꯗꯨ ꯄꯤꯔꯝꯕꯅꯤ ꯍꯟꯗꯛꯇꯔ ꯍꯥꯏꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝꯅ ꯊꯕꯛ ꯁꯨꯅꯤ ꯍꯥꯏꯔꯒ ꯀꯌꯥꯝ ꯌꯥꯝꯂꯒꯦ ꯃꯥꯅ ꯂꯧꯊꯣꯛꯈꯤꯕ ꯁꯦꯜꯗꯣ ꯅꯪ ꯅꯣꯡꯃꯇ ꯃꯉꯣꯟꯗꯒꯤ ꯊꯧꯔꯨꯕ ꯉꯝꯕ꯭ꯔꯥꯕ ꯉꯝꯁꯨ ꯉꯝꯗꯕꯗ ꯀꯔꯤꯒꯤꯅꯣꯕ ꯁꯦꯜ ꯄꯪꯄꯤꯗ ꯄꯤꯁꯤꯜꯂꯤꯕꯗꯣ ꯍꯟꯗꯛꯇꯤ ꯉꯝꯅꯕ ꯅꯝꯗꯅ ꯁꯨꯍꯜꯂꯒꯦ ꯉꯝꯂꯅꯤꯕ ꯌꯥꯝ ꯉꯝꯂꯅꯤꯕ ꯊꯕꯛ ꯁꯨꯍꯟꯕ ꯉꯝꯗ꯭ꯔꯒ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯧ ꯉꯝꯗꯧꯕ ꯎꯄꯥꯏ ꯑꯃ ꯇꯧ ꯑꯩꯒꯤ ꯋꯥꯗꯤ ꯁꯦꯜꯗꯤ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯇꯝꯐꯥꯃꯅꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯕ꯭ꯔꯣꯖꯦꯟꯕꯨ ꯍꯦꯛꯇ ꯅꯝꯗꯅ ꯐꯥꯔꯒꯅꯤ ꯈꯪꯗꯦ ꯃꯌꯨꯝꯗ ꯑꯣꯏꯔꯁꯨ ꯈꯪꯗꯦ ꯍꯦꯛꯇ ꯂꯩꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯃꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯒ ꯃꯥꯁꯨ ꯂꯥꯏ ꯑꯃ ꯌꯥꯎꯅ ꯊꯑꯣꯏꯀꯤ ꯕ꯭ꯔꯣꯖꯦꯟꯗꯒꯤ ꯁꯦꯜ ꯊꯧꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯍꯅꯨꯕꯤ ꯑꯗꯨ ꯇꯥꯅꯕꯅꯤ ꯍꯥꯏꯅ ꯇꯝꯐꯥꯃꯅꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯣ ꯑꯕꯣꯛ ꯀꯅꯥꯅꯣꯅꯦꯍꯦ ꯑꯩꯕꯨ ꯀꯧꯔꯤꯕꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯇꯥ ꯕ꯭ꯔꯣꯖꯦꯟꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯌꯥꯏꯃꯕꯨ ꯍꯥꯏꯕ꯭ꯔꯣ ꯑꯧ ꯍꯣꯏ ꯇꯥ ꯕ꯭ꯔꯣꯖꯦꯟꯕꯨ ꯂꯩꯈꯤꯕ꯭ꯔꯣꯕ ꯑꯧ ꯂꯩꯕꯅꯤ ꯏꯃꯨꯡꯗ ꯑꯗꯨꯗꯤ ꯑꯕꯣꯛꯅ ꯑꯝꯇ ꯀꯧꯊꯣꯛꯄꯤꯒꯦꯔꯥ ꯑꯩꯅ ꯍꯦꯛ ꯆꯪꯁꯤꯟꯕ ꯍꯥꯏꯗꯨꯗꯤ ꯌꯥꯅꯤ ꯑꯕꯣꯛ ꯀꯧꯊꯣꯛꯀꯦ ꯍꯥꯏꯅ ꯗꯥꯁꯨꯃꯇꯤꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯥꯏ ꯌꯥꯏꯃꯧ ꯅꯪ ꯎꯅꯕ ꯃꯤ ꯂꯥꯛꯂꯤꯅꯤꯍꯦ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ ꯕ꯭ꯔꯣꯖꯦꯟ ꯃꯥ ꯎꯅꯕ ꯃꯤ ꯂꯥꯛꯂꯦ ꯍꯥꯏꯗꯨꯗ ꯏꯉꯛ-ꯉꯛꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯀꯥꯗꯒꯤ ꯑꯕꯣꯛ ꯁꯣꯏꯕ ꯑꯣꯏꯔꯝꯅꯤ ꯑꯩ ꯎꯅꯕ ꯂꯥꯛꯄ ꯑꯣꯏꯔꯝꯂꯣꯏꯗ ꯃꯥꯅꯤꯅꯦꯍꯦ ꯅꯪ ꯎꯅꯕ ꯂꯥꯛꯄ ꯃꯤꯅꯤꯅꯦ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ ꯍꯣꯏ ꯀꯅꯥꯕꯨ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯑꯩ ꯎꯅꯕ ꯂꯥꯛꯑꯦ ꯍꯥꯏꯁꯤꯕꯣ ꯍꯥꯏꯅ ꯕ꯭ꯔꯣꯖꯦꯟꯗꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯂꯛꯄꯗ ꯇꯝꯐꯥꯃꯅꯤ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥꯏꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈꯤꯒꯦ ꯇꯧꯋꯤ ꯑꯗꯨꯕꯨ ꯇꯝꯐꯥꯃꯅꯤꯅ ꯎꯍꯧꯕꯅ ꯍꯥꯟꯗꯨꯅ ꯑꯃꯗꯨꯁꯨ ꯁꯠ ꯍꯦꯛꯇ ꯇꯥ ꯕ꯭ꯔꯣꯖꯦꯟ ꯉꯁꯤꯗꯤ ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯑꯗꯨꯒ ꯑꯇꯥꯕꯤ ꯑꯃ ꯍꯥꯏꯅꯁꯤ ꯕ꯭ꯔꯣꯖꯦꯟ ꯇꯝꯐꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯒ ꯂꯣꯠꯀꯦꯗꯧꯕ ꯅꯠꯇꯦꯗ ꯅꯪꯒꯤ ꯐꯝꯅꯕ ꯐꯤꯗꯥ ꯑꯃ ꯂꯧꯊꯣꯛꯂꯨꯒꯦ ꯇꯧꯕꯅꯤ ꯑꯩꯅꯦ ꯐꯤꯗꯥꯒ ꯑꯃꯠꯇ ꯐꯝꯗ꯭ꯔꯁꯨ ꯌꯥꯏ ꯇꯥ ꯕ꯭ꯔꯣꯖꯦꯟꯕꯨ ꯀꯩꯗꯧꯉꯩ ꯊꯕꯛ ꯁꯨꯕ ꯂꯥꯛꯇꯣꯏꯅ ꯍꯥꯏꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯇꯝꯐꯥ ꯑꯩꯁꯦ ꯁꯣꯝꯗ ꯌꯥꯗꯕ ꯑꯃ ꯌꯥꯎꯔꯤꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯥꯔꯦ ꯅꯆꯤꯟꯗꯣ ꯊꯤꯗꯅ ꯑꯣꯏꯗ ꯄꯥꯗ ꯍꯥꯏꯗ꯭ꯔꯁꯨꯅꯦ ꯂꯥꯛꯅꯤꯡꯗ꯭ꯔꯗꯤ ꯂꯥꯛꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯣ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯟꯗꯣꯔꯛꯑꯣ ꯅꯪ ꯅꯠꯇ꯭ꯔꯁꯨ ꯁꯨꯖꯒꯦ ꯍꯥꯏꯕ ꯀꯌꯥꯅꯤ ꯃꯣꯏꯗ ꯑꯣꯏꯅ ꯑꯁꯨꯝ ꯁꯨꯍꯟꯈ꯭ꯔꯒꯦ ꯀꯔꯥꯏꯅꯣ ꯑꯩꯒꯤ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯄꯤꯊꯣꯔꯛꯑꯣ ꯁꯦꯜꯗꯨꯗꯤ ꯁꯤꯖꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯑꯇꯩ ꯄꯤꯅꯤꯡꯉꯥꯏꯁꯨ ꯂꯩ ꯈꯪꯗꯦ ꯑꯩꯒꯤ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯎ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅꯦ ꯉꯁꯤ ꯅꯉꯣꯟꯗ ꯂꯩꯁꯤꯜꯂꯛꯁꯅꯤ ꯑꯗꯨꯗꯤ ꯍꯥꯏꯅ ꯑꯩꯅꯦ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯁꯤꯡꯗꯣꯛꯂꯛꯀꯦ ꯉꯁꯤꯒꯤꯗꯤ ꯅꯪ ꯆꯠꯈ꯭ꯔꯣꯕ ꯁꯪꯗꯦ ꯅꯪꯒꯤꯅꯦ ꯑꯣꯏꯗ ꯄꯥꯗꯒꯤ ꯈꯗ꯭ꯔꯛꯇꯣ ꯇꯧꯔꯛꯂꯅꯨ ꯁꯦꯜ ꯍꯟꯗꯣꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯈꯜꯂꯣ ꯍꯥꯏꯅ ꯑꯅꯤꯗꯨ ꯀꯟꯅ ꯃꯔꯩ ꯇꯧꯅꯔꯤ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯗꯨ ꯁꯝꯂꯞꯄ ꯇꯥꯕ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯃꯀꯣꯛ ꯃꯃꯩ ꯏꯉꯥꯎ ꯉꯥꯎꯔꯤ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯌꯥꯏꯃ ꯏꯕꯦꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣꯅꯦꯍꯦ ꯕ꯭ꯔꯣꯖꯦꯟ ꯇꯞꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯉꯥꯡꯅꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯕꯣꯛ ꯂꯩꯅꯦ ꯍꯥꯏꯔꯒ
ꯃꯕꯣꯛ ꯇꯥꯅꯕꯅꯤ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯍꯣ ꯑꯕꯣꯛ, ꯅꯁꯨ ꯅꯨꯄꯥꯅ ꯂꯩꯁꯥꯕꯤ ꯑꯁꯤꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯨꯕꯅꯦ, ꯑꯗꯨ ꯄꯤꯌꯣ ꯍꯥꯏꯅ ꯂꯥꯛꯂꯕ꯫ ꯑꯕꯣꯛꯀꯤꯕꯨ ꯁꯦꯜ ꯂꯨꯄꯥ 50ꯇꯒ ꯂꯩꯕ꯭ꯔꯣ? ꯑꯁꯤ ꯑꯃꯨꯛꯇ ꯄꯤꯊꯣꯛꯈꯤꯒꯦꯕ, ꯄꯤꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯂꯩꯁꯤꯜꯂꯅꯤ ꯍꯥꯏ ꯂꯩꯔꯦꯅꯦ." ꯑꯗꯨꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯌꯥꯏꯃ ꯅꯪꯕꯣ." "ꯃꯥꯅꯦ ꯑꯕꯣꯛ, ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯑꯕꯣꯛꯅ ꯁꯦꯜꯗꯣ ꯂꯩꯔꯗꯤ ꯈꯤꯇ." "ꯑꯩꯗꯤ ꯑꯗꯨꯛ ꯌꯥꯝꯕꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯩꯅꯤ? 5 ꯑꯃ 10 ꯑꯃꯅꯦ ꯍꯥꯏꯔꯗꯤ ꯐꯩ." "ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯕꯣꯛ? ꯑꯕꯣꯛꯀꯤ ꯂꯤꯛꯁꯟꯕꯤꯗꯣ ꯃꯊꯪ ꯆꯥꯗ꯭ꯔꯤꯕꯣ? ꯅꯁꯨ ꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯅꯨꯄꯤꯁꯤꯅ ꯅꯝꯗꯅ ꯂꯩꯁꯤꯜꯂꯛꯄ ꯇꯥꯔꯤꯕ." ꯍꯥꯏꯅ ꯕ꯭ꯔꯣꯖꯦꯟꯗꯣ ꯃꯕꯣꯛ ꯏꯕꯦꯝꯃꯗ ꯀꯟꯅ ꯉꯥꯡꯂꯤ꯫ ꯃꯇꯧꯗꯨꯗ ꯇꯝꯐꯥꯃꯅꯤꯗꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯛꯂꯨꯕ ꯃꯇꯥꯡ ꯆꯥꯗꯦ ꯈꯟꯅ ꯅꯣꯛꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯒ ꯁꯥꯎꯖꯤꯟꯅꯗꯨꯅ "ꯇꯥ ꯕ꯭ꯔꯣꯖꯦꯟ, ꯅꯣꯏꯅꯁꯨ ꯅꯕꯦꯟ ꯊꯪꯖꯤꯟꯅꯗꯅ ꯂꯩꯕꯅ ꯀꯥꯟꯅꯔꯨꯏ꯫ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯟꯒꯦ ꯍꯥꯏꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯑꯩ ꯁꯤꯗ ꯅꯝꯂꯩ ꯂꯩꯁꯤꯜꯂꯣ ꯍꯥꯏꯕ꯭ꯔꯥ? ꯑꯃ ꯍꯥꯏꯌꯨ." ꯕ꯭ꯔꯣꯖꯦꯟ ꯃꯕꯣꯛ ꯏꯕꯦꯝꯃꯅꯁꯨ ꯁꯦꯜꯗꯨ ꯄꯤꯌꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯍꯩꯅꯗꯕ ꯄꯨꯝꯕ ꯈꯥꯡꯖꯤꯜꯂꯒꯦ ꯈꯟꯅ "ꯑꯅꯤꯃꯛ ꯅꯠꯇꯕ ꯅꯣꯏꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯗꯤ ꯀꯝꯗꯧꯕ?" "ꯑꯗꯨ ꯅꯍꯥꯟꯅ ꯂꯥꯛꯄ ꯀꯩꯗꯧꯒꯦ? ꯅꯪꯅ ꯅꯍꯥꯟꯅ ꯂꯥꯛꯂꯗꯕꯨ ꯑꯩꯕꯨ ꯅꯣꯏ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯆꯗꯧꯔꯤꯒꯦ? ꯅꯪꯅ ꯂꯥꯛꯃꯟꯗꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯥꯛꯂꯤꯁꯦ?" "ꯐꯔꯦ, ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯂꯒꯦ." "ꯌꯥꯔꯣꯏ, ꯅꯪꯒꯤ ꯍꯌꯦꯡꯗꯨꯗꯤꯅꯦ ꯁꯤꯗ꯭ꯔꯤ ꯐꯥꯎ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯊꯥꯖꯗꯦ. ꯁꯨꯕ ꯂꯥꯛꯀꯦ ꯍꯥꯏꯔꯒꯅ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯕ ꯁꯨꯡꯊꯥ ꯊꯥꯖꯔꯣꯏ." "ꯍꯣꯏꯁꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ. ꯑꯩꯅꯦ ꯁꯠ ꯐꯤ ꯑꯃꯨꯛꯇ ꯍꯣꯡꯂꯨꯈꯤꯒꯦ." "ꯀꯨꯏꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ? ꯑꯃꯨꯛ ꯇꯧꯁꯤꯟꯅꯔꯒ ꯃꯅꯤꯡꯂꯣꯝꯗꯒꯤ ꯍꯦꯛ ꯆꯦꯟꯈꯤꯕꯗꯅꯦ ꯑꯩꯗꯤ ꯉꯁꯤ ꯅꯉꯣꯟꯗ ꯑꯗꯨꯝ ꯂꯩꯁꯤꯜꯂꯦ ꯈꯪꯉꯨ." "ꯈꯪꯉꯦ, ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛꯇꯅꯤ." ꯍꯥꯏꯅ ꯕ꯭ꯔꯣꯖꯦꯟꯗꯣ ꯎꯄꯥꯏ ꯂꯩꯇ ꯃꯐꯤ ꯍꯣꯡꯕ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯃꯐꯤ ꯍꯣꯡꯂꯒ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ "ꯂꯣꯏꯔꯕꯣ?" "ꯌꯥꯔꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯍꯥꯏꯅ ꯑꯅꯤꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯊꯣꯛꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯅꯤꯗꯨꯅ ꯊꯣꯛꯈꯤꯕꯗꯨꯗ ꯗꯥꯁꯨꯃꯇꯤꯗꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯅꯣꯛꯃꯤ ꯇꯧꯗꯨꯅ "ꯀꯨꯝꯍꯩꯗꯨꯝ ꯌꯦꯡꯕ ꯐꯅ ꯅꯨꯡꯉꯥꯏꯔꯤꯅꯦꯍꯦ. ꯏꯁꯨ ꯌꯥꯏꯃꯁꯦ ꯉꯥꯡꯅꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯕꯨ ꯉꯥꯡꯅꯕ ꯉꯝꯕ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯔꯝꯂꯤꯗꯅ. ꯃꯁꯤ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯗ꯭ꯔꯦ." ꯍꯥꯏꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯁꯨ ꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ "ꯑꯕꯣꯛꯅ ꯂꯣꯜꯂꯤꯕꯗꯨ ꯀꯥꯏꯗꯒꯤ ꯆꯣꯏꯔꯣꯜꯅꯣ?" "ꯍꯥꯏ, ꯆꯣꯏꯔꯣꯜ ꯅꯠꯇꯦꯅꯦꯍꯦ. ꯍꯧꯖꯤꯛꯇꯅ ꯌꯥꯝꯕ ꯌꯥꯏꯃꯗꯣ ꯅꯨꯄꯤ ꯑꯃꯗ ꯄꯨꯔꯒ ꯊꯣꯛꯈꯤꯕꯗꯣ ꯅꯪꯕꯨ ꯊꯦꯡꯅꯔꯛꯇ꯭ꯔꯣ?" "ꯑꯣ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯇꯝꯐꯥꯅ ꯄꯨꯈꯤꯕꯗꯨꯔꯣ?" "ꯍꯣꯏꯅꯦꯍꯦ. ꯅꯌꯥꯝꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯇꯥꯗꯦ. ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯋꯥꯗꯤ ꯏꯜꯂꯤꯅꯦ." "ꯑꯁꯦꯡꯕ꯭ꯔꯅꯦ ꯑꯕꯣꯛꯅ ꯍꯥꯏꯁꯤꯕꯣ?" "ꯍꯣꯏꯅꯦꯍꯦ. ꯅꯨꯄꯤꯗꯨꯗꯒꯤ ꯊꯕꯛ ꯁꯨꯕꯤꯅꯤ ꯍꯥꯏꯔꯒ ꯁꯦꯜ ꯂꯧꯁꯤꯜꯂꯨꯔꯕ ꯃꯥꯜꯂꯤꯅꯦ. ꯑꯗꯨꯒ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯄꯤꯗ꯭ꯔꯕ ꯃꯥꯜꯂꯤ. ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯁꯦꯜ ꯍꯜꯂꯨ ꯌꯥꯗ꯭ꯔꯕꯗꯤ ꯂꯩꯁꯤꯟꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯝꯂꯕ ꯖꯥꯠꯅꯤ ꯏꯕꯣ." "ꯏꯁ, ꯃꯣꯏꯗꯤ ꯌꯥꯝ ꯇꯧꯔꯝꯂꯤ ꯖꯥꯠꯅꯤꯅꯦ. ꯃꯑꯣꯡ ꯃꯥꯟꯗꯅ ꯅꯨꯄꯤ ꯃꯆꯥꯗꯨꯗꯣ ꯑꯩꯗꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯤꯅꯦ. ꯑꯕꯣꯛꯅꯕꯨ ꯅꯣꯏꯁꯨ ꯅꯨꯄꯤ ꯑꯣꯏꯅꯤꯡꯂꯗꯤ ꯇꯌꯥꯏꯗ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯍꯜꯂꯁꯤ." "ꯑꯗꯨꯅ ꯐꯗꯧꯕꯕꯨ ꯖꯥꯠꯅꯤ. ꯑꯩꯈꯣꯏꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯌꯥꯝꯕꯁꯤ ꯅꯇꯩꯃ ꯑꯗꯨꯅ ꯍꯦꯛ ꯋꯥꯔꯛꯍꯜꯂꯕ." "ꯋꯥꯔꯛꯄ꯭ꯔꯥ? ꯃꯇꯩ ꯃꯅꯥꯎ ꯄꯥꯔꯒ ꯉꯥꯎꯃꯤꯟꯅꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯅꯤ." ꯍꯥꯏꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯇꯩꯃ ꯑꯍꯜꯗꯨ ꯐꯤ ꯀꯥꯝꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯕꯤꯙꯨꯅ ꯇꯞꯅ "ꯃꯁꯤꯒꯤ ꯈꯥꯔꯧꯁꯤꯃꯨꯛ ꯂꯥꯛꯂꯤꯅꯦ." ꯗꯥꯁꯨꯃꯇꯤꯅ "ꯍꯥꯏ ꯑꯇꯣꯝꯕ, ꯀꯅꯥ ꯂꯥꯛꯑꯦ ꯍꯥꯏꯕꯅꯣꯅꯦ?" "ꯑꯩꯈꯣꯏ ꯇꯩꯃ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤꯗ ꯑꯕꯣꯛ." "ꯑꯗꯣ ꯑꯃꯨꯛ ꯃꯥꯒꯤ ꯍꯧꯅꯕꯤ ꯏꯁꯧꯗꯨ ꯂꯥꯡꯂꯒ ꯂꯥꯛꯂꯕ꯭ꯔꯥ?" "ꯑꯕꯣꯛ, ꯏꯇꯩꯃ ꯌꯧꯁꯤꯜꯂꯦ, ꯇꯨꯃꯤꯟ ꯂꯩꯕꯤꯌꯨꯀꯣ." ꯍꯣꯏ." ꯃꯁꯨ ꯃꯕꯦꯟꯗꯨ ꯇꯨꯃꯤꯟ ꯆꯞ ꯂꯦꯞꯂꯒ ꯂꯩꯅꯔꯝꯃꯤ꯫ ꯃꯇꯧꯁꯨ ꯁꯧ ಲಾꯎꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯃꯕꯣꯛꯀ ꯃꯅꯥꯎ ꯅꯨꯄꯥꯒꯗꯨ ꯎꯌꯨꯡꯗꯧꯅ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯏꯉꯛ ꯃꯆꯤꯟꯗ ꯇꯞꯅ "ꯀꯩꯅꯣꯅꯦ, ꯋꯥ ꯂꯥꯡꯒ ꯑꯃꯠꯇ ꯉꯥꯡꯗ ꯃꯃꯤꯠ ꯃꯅꯥꯁꯦ ꯆꯞ ꯌꯨꯡꯕ ꯃꯈꯩ ꯂꯥꯏ ꯇꯤꯟꯒ ꯎꯅꯔꯕ ꯖꯥꯠꯂꯅꯦ? ꯇꯤꯟ ꯀꯥꯡꯅꯒ ꯆꯤꯛꯈ꯭ꯔꯕ ꯖꯥꯠꯂ ꯈꯪꯗꯦꯗ ꯑꯩ." ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯕꯤꯗꯨꯁꯨ ꯃꯇꯩꯃꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯉꯥꯏꯍꯥꯛꯇꯤ ꯁꯣꯔ ꯐꯥꯎꯕ ꯍꯦꯛ ꯊꯤꯡꯂꯨꯔꯕꯅꯤ꯫ ꯚꯥꯅꯨꯃꯇꯤꯁꯨ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯗꯅ "ꯍꯥꯏ ꯑꯇꯣꯝꯕ, ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯔꯁꯨꯅꯦ ꯑꯁꯤꯒꯨꯝꯕ ꯅꯇꯩꯃꯒꯨꯝꯕꯗꯤ ꯄꯨꯔꯛꯀꯅꯨꯀꯣ." ꯕꯤꯗꯨꯁꯨ
ꯃꯕꯣꯛ ꯄꯨꯜꯂꯛꯅꯒꯦ ꯈꯟꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯄꯨꯔꯛꯂꯣꯏ ꯑꯕꯣꯛꯀꯨꯝꯕ ꯌꯥꯝꯅ ꯂꯤꯛꯄꯤ ꯑꯃ ꯄꯨꯔꯛꯂꯗꯤ ꯌꯥꯔꯗꯧꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗꯤ ꯏꯃꯥ ꯃꯕꯣꯛ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯂꯛꯅꯁꯤꯜꯂꯛꯇꯅ ꯇꯧꯔꯤꯅꯦꯍꯦ. ꯍꯩ ꯑꯉꯥꯎꯕ ꯁꯥ ꯅꯕꯣꯛ ꯑꯩꯅ ꯂꯤꯛꯁꯤꯜꯂꯤꯁꯤ ꯑꯩꯅ ꯁꯤꯕꯗ ꯄꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ. ꯅꯣꯏꯒꯤꯅꯤꯅꯦ ꯍꯌꯦꯡꯋꯥꯏ ꯍꯣ ꯍꯥ ꯍꯥꯏꯔꯛꯄꯗ ꯇꯨꯡꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯤ ꯄꯨꯊꯣꯛꯀꯦ ꯍꯥꯏꯅ ꯊꯝꯂꯤꯕꯅꯤꯅꯦ ꯊꯝꯂꯤꯕ. ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ. ꯑꯗꯨꯅꯕꯨ ꯑꯕꯣꯛꯇ ꯂꯛꯅꯒꯦ ꯍꯥꯏꯕꯅꯤꯗ. ꯑꯗꯨꯕꯨꯗꯤ ꯑꯕꯣꯛꯁꯨ ꯈꯪꯉꯤꯗ. ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯏꯁꯨꯅ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯖꯔꯕꯁꯨ ꯋꯥꯈꯜꯗꯤ ꯏꯁꯨꯅ ꯏꯇꯥ ꯇꯥꯕꯅꯤ. ꯑꯕꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯊꯥꯒꯠꯁꯤꯜꯂꯛꯂꯅꯨ. ꯊꯥꯒꯠꯁꯤꯟꯅꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦꯍꯦ. ꯑꯕꯣꯛꯅ ꯍꯥꯏꯔꯤꯁꯤ ꯑꯁꯦꯡꯕꯅꯤꯅꯦ. ꯃꯁꯨ ꯃꯕꯦꯟ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯏꯃꯨꯡꯗ ꯃꯇꯧꯁꯨ ꯈꯔ ꯑꯗꯨꯝ ꯇꯥꯔꯕ ꯃꯥꯜꯂꯤ. ꯏꯃꯨꯡꯗꯒꯤ ꯑꯗꯨꯃꯛ ꯈꯣꯟꯗꯨ ꯀꯜꯂꯞꯅ ꯇꯥꯅꯤꯡꯗꯕꯅ ꯅꯥꯀꯣꯡꯁꯤ ꯏ ꯇꯥꯔꯤꯗ. ꯑꯇꯥꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯟꯕꯤꯔꯗꯤ ꯐꯗꯧꯕ. ꯗꯥꯁꯨꯃꯇꯤ ꯇꯞꯅ ꯃꯁꯤꯗꯤꯕ ꯑꯐꯕ ꯋꯥ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯅꯕ ꯌꯥꯗꯕꯅꯤ. ꯑꯁꯤꯗꯕꯨ ꯏꯃꯨꯡꯁꯤ ꯀꯔꯝꯅ ꯆꯥꯎꯈꯠꯄ ꯉꯝꯗꯣꯏꯅꯣꯕ? ꯃꯥꯒꯤ ꯍꯥꯏꯕꯨ ꯃꯋꯥꯅ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜ ꯃꯌꯥꯝꯗꯨ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄ, ꯃꯄꯥꯝꯗ ꯂꯣꯟꯅ ꯈꯔ ꯊꯩꯕ, ꯑꯀꯤ ꯑꯃꯧ ꯈꯔ ꯂꯩꯊꯣꯛꯄ, ꯇꯨꯡꯁꯤꯜꯂꯨ ꯊꯝꯖꯤꯜꯂꯨ ꯂꯤꯛꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯔꯨꯔꯒꯅ ꯍꯦꯛ ꯃꯁꯥꯎꯕ. ꯃꯥꯏꯗ ꯑꯩꯅ ꯍꯦꯟꯅ ꯑꯗꯨꯝ ꯍꯩꯅꯖꯗꯦꯗ ꯍꯥꯏꯅ ꯗꯥꯁꯨꯃꯇꯤꯗꯤ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯂꯤ. ꯕꯤꯗꯨꯁꯨ ꯃꯕꯣꯛꯅ ꯃꯆꯤꯟ ꯃꯈꯥ ꯄꯩꯅ ꯉꯥꯡꯕꯗꯨ ꯌꯦꯡꯂꯒ ꯃꯈꯣꯜ ꯊꯣꯛꯇꯨꯅ ꯅꯣꯛꯂꯤ. ꯁꯣꯝꯗꯅ ꯕ꯭ꯔꯣꯖꯦꯟꯗꯣ ꯎꯄꯥꯏ ꯂꯩꯇ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯅ ꯍꯤꯡꯈꯣꯜꯒꯤ ꯅꯥꯄꯤ ꯁꯤꯡꯅꯥ ꯃꯌꯥꯝꯗꯨ ꯐꯥꯟꯂꯤ. ꯇꯝꯐꯥꯃꯅꯤꯅ ꯏꯔꯥꯡ ꯏꯐ ꯐꯅ ꯆꯥꯅꯕ ꯍꯩꯔꯥ ꯈꯔ ꯍꯥꯞꯂꯒ ꯄꯨꯈꯝ ꯃꯆꯥ ꯑꯃꯗ ꯄꯨꯊꯣꯔꯛꯇꯨꯅ ꯕ꯭ꯔꯣꯖꯦꯟ ꯋꯥꯔꯝꯂꯅꯤ, ꯁꯦ ꯍꯩ ꯆꯥꯎꯁꯦ. ꯑꯁ ꯋꯥꯗꯦꯗ. ꯑꯩꯗꯤ ꯊꯨꯅ ꯂꯣꯏꯕꯅꯤ ꯄꯥꯝꯂꯤꯁꯦ. ꯑꯗꯨꯅ ꯋꯥꯕꯒ ꯑꯃꯇ ꯆꯪꯗ꯭ꯔꯦꯗ. ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯆꯤꯟꯗ ꯋꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯅꯃꯥꯏꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛꯇꯨꯅ ꯁꯥꯈꯤꯅꯤ. ꯁꯦ ꯑꯩ ꯇꯩꯊꯣꯛꯄꯤꯒꯦꯁꯦ. ꯌꯥꯔꯅꯤꯗ, ꯑꯩ ꯑꯗꯨꯝ ꯇꯩꯊꯣꯛꯆꯔꯒꯦ ꯍꯥꯏꯔꯒ ꯕ꯭ꯔꯣꯖꯦꯟ ꯃꯃꯥꯏꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛꯇꯨ ꯃꯈꯨꯠꯅ ꯑꯗꯨꯃꯛ ꯇꯩꯊꯣꯛꯆꯈꯤꯔꯝꯃꯤ. ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯇꯧꯗꯨꯗ ꯇꯝꯐꯥꯃꯅꯤꯗꯨ ꯍꯥꯏꯐꯦꯠ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯑꯩꯅ ꯇꯩꯊꯣꯛꯄ ꯀꯩꯗꯧꯕꯅꯤꯅ ꯆꯤꯛ ꯇꯧꯕꯗꯧꯅ ꯈꯟꯕ꯭ꯔꯥ ꯀꯔꯤꯅꯣ? ꯁꯦ ꯍꯩꯁꯦ ꯆꯥꯔꯣ. ꯆꯥꯔꯣꯏꯒꯦ. ꯆꯥꯗꯕ ꯌꯥꯔꯣꯏ. ꯍꯦꯛ ꯆꯥꯗꯕꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ. ꯃꯇꯨꯡ ꯇꯥꯔꯛꯄꯗꯅꯦ ꯁꯦꯜ ꯑꯃꯠꯇ ꯄꯤꯔꯣꯏꯗꯕꯅꯤ ꯈꯪꯉꯣ ꯍꯥꯏꯔꯒ ꯇꯝꯐꯥꯃꯅꯤꯗꯨ ꯐꯦꯠ ꯂꯥꯎꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ. ꯕ꯭ꯔꯣꯖꯦꯟ ꯎꯄꯥꯏ ꯂꯩꯇ ꯃꯆꯤꯟꯗ ꯇꯞꯅ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ? ꯕꯨꯙꯤ ꯂꯧꯁꯤꯡꯒ ꯂꯣꯏꯅ ꯃꯥꯡꯁꯤꯜꯂꯛꯂꯦꯗ. ꯃꯃꯥ ꯃꯄꯥꯅꯒ ꯎꯔꯒ ꯀꯔꯤꯅꯣꯕ ꯑꯩꯕꯨ ꯈꯜꯂꯝꯗꯣꯏꯁꯦ? ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝꯗ ꯍꯜꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯕ꯭ꯔꯣꯖꯦꯟꯗꯨ ꯇꯍꯥ ꯅꯥꯄꯤ ꯁꯤꯡꯅꯥ ꯐꯥꯜꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ. ꯑꯗꯨꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗꯗꯤ ꯍꯤꯡꯈꯣꯜꯗꯨ ꯇꯪꯈꯥꯏꯃꯨꯛꯇꯤ ꯐꯥꯟꯗꯠꯄ ꯂꯣꯏꯔꯝꯃꯤ. ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯜꯂꯒ ꯍꯌꯦꯡꯒ ꯑꯃꯨꯛ ꯂꯥꯛꯈꯤꯕ ꯇꯥꯔꯤꯅꯦ ꯇꯧꯔꯤꯁꯦ. ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦꯗ. ꯍꯌꯦꯡ ꯂꯥꯛꯇꯧꯕꯁꯨ ꯂꯩꯔꯤꯕꯨ ꯍꯥꯏꯅ ꯃꯈꯨꯠ ꯃꯁꯥꯗꯨ ꯀꯟꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯄꯗ ꯇꯝꯐꯥꯃꯅꯤꯒꯤ ꯃꯃꯥꯗꯨ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ. ꯏꯕꯨꯡꯉꯣ ꯍꯜꯂꯒꯦꯔꯥ? ꯑꯧꯏꯅꯦ, ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ. ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯒ ꯑꯣꯏꯅ ꯁꯨꯔꯒꯦ. ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯔꯣꯜꯒ ꯂꯩꯇ꯭ꯔꯦ. ꯍꯤꯡꯈꯣꯜꯁꯤꯅꯒ ꯆꯥꯎꯔꯤ. ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯅꯦ. ꯕ꯭ꯔꯣꯖꯦꯟ ꯃꯆꯤꯟꯗꯗꯤ ꯑꯧ ꯍꯥꯏꯅ ꯈꯨꯝꯂꯤ. ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ. ꯀꯩꯅꯣ ꯃꯁꯤꯅꯕꯨ ꯍꯦꯟꯅ ꯏꯔꯥꯡꯁꯦ ꯐꯖꯤꯜꯂꯛꯂꯕ꯭ꯔꯥ ꯀꯩꯅꯣ? ꯑꯩꯅꯦ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯂꯗꯤ ꯃꯣꯏ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯁꯣꯏꯗꯅ ꯐꯥꯈ꯭ꯔꯅꯤ. ꯋꯥꯈꯜ ꯑꯗꯨ ꯈꯟꯅ ꯇꯍꯥꯅ ꯏꯅꯦ ꯅꯃꯛ ꯊꯕꯛ ꯈꯔ ꯂꯩꯖꯍꯧꯔꯤ. ꯅꯃꯛ ꯈꯤꯇꯪ. ꯍꯣꯏ ꯌꯧꯔꯣ. ꯕ꯭ꯔꯣꯖꯦꯟ ꯃꯆꯤꯟꯗ ꯇꯞꯅ ꯀꯨꯏꯅꯒ ꯂꯩꯊꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯊꯨ ꯄꯥꯈꯠꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯨ ꯎꯔꯒ ꯇꯝꯐꯥꯃꯅꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯃꯣꯃꯣꯟꯗꯨꯝ ꯅꯣꯛꯂꯒ ꯏꯁ ꯁꯤꯗꯤ ꯏꯃꯥꯛꯇꯨꯝ ꯈꯪꯑꯣꯏ ꯑꯣꯏꯅꯤꯡꯂꯛꯂꯦꯗ. ꯃꯃꯥꯅ ꯃꯇꯣꯝꯇ ꯏꯔꯥꯡ ꯐꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯁꯧ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯃꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯈꯪꯕꯨ ꯈꯪꯉꯤꯅꯦꯍꯦ. ꯍꯣꯅꯤꯌꯥ ꯏꯃꯥꯛꯇꯣ ꯆꯠꯈꯤꯕꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯝꯕꯅꯤꯗ. ꯕ꯭ꯔꯣꯖꯦꯟꯗꯣ ꯆꯠꯈ꯭ꯔꯕꯣ? ꯍꯣꯏꯅꯦ ꯆꯠꯈ꯭ꯔꯦꯅꯦ. ꯏꯁ ꯃꯥꯗꯤ ꯑꯩꯉꯣꯟꯗꯒꯁꯨ ꯀꯩꯁꯨꯝ ꯍꯥꯏꯔꯝꯗꯕꯤꯗꯒ ꯆꯠꯈꯤꯅꯦ. ꯏꯃꯥꯁꯨꯅꯦ ꯆꯠꯇꯧꯔꯦ ꯈꯪꯂꯗꯤ ꯍꯥꯏꯅ ꯏꯪꯒꯤꯠ ꯑꯃꯠꯇꯁꯨ ꯄꯤꯔꯛꯀꯦ ꯍꯥꯏꯗꯦ. ꯅꯠꯇꯦ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯏꯔꯥꯡ ꯇꯧꯐꯝ ꯂꯩꯇꯕꯗꯧꯅ. ꯅꯄꯥꯅ ꯈꯪꯂꯗꯤ ꯅꯪꯅꯦ ꯏꯔꯥꯡ ꯐꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯅꯝꯇꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯅꯪ. ꯌꯥꯔꯦ ꯇꯥꯖꯅꯤꯡꯗ꯭ꯔꯦ. ꯌꯥꯝꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯀꯟꯕ ꯁꯥꯕꯗꯣ ꯁꯥꯕꯤꯔꯛꯂꯅꯨ ꯌꯥꯔꯦ.
ꯄꯥꯕꯅꯕꯨ ꯍꯦꯟꯅ ꯄꯥꯝꯕꯅꯤ ꯃꯃꯥꯛ ꯑꯣꯏꯕꯗꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯄꯥꯕꯅ ꯌꯥꯕꯒꯤꯅꯤ ꯀꯩ ꯈꯪꯗꯅ ꯍꯥꯏꯅ ꯇꯝꯐꯥꯃꯅꯤꯗꯨ ꯐꯦꯠ ꯂꯥꯎꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯃꯥꯅ ꯑꯣꯏꯅꯃꯛ ꯊꯕꯛ ꯐꯨꯔꯒ ꯍꯩꯃꯥ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯏꯀꯥꯏꯕ ꯑꯣꯟꯊꯣꯛꯅ ꯈꯪꯗꯦ ꯍꯥꯏꯋꯥꯅꯤ ꯅꯨꯄꯥꯁꯤ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯒ ꯃꯄꯥ ꯃꯗꯣꯟꯇꯒ ꯂꯣꯏꯅ ꯈꯪꯍꯜꯂꯤ ꯍꯥꯏꯋꯥꯅꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯇꯝꯐꯥꯃꯅꯤ ꯆꯠꯅ ꯃꯃꯥꯏꯗꯤ ꯂꯩꯊꯣꯛꯇꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯈꯪꯖꯔꯦ ꯌꯥꯔꯦ ꯏꯃꯥꯅ ꯍꯦꯟꯅ ꯏꯔꯥꯡ ꯐꯔꯤꯗꯣ ꯍꯥꯏꯅ ꯊꯧꯁꯥꯗꯅ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯗ ꯁꯥꯎꯔꯤ ꯀꯌꯥꯗ ꯆꯨꯡꯂꯝ ꯆꯥꯗ꯭ꯔꯤꯕꯅꯣꯕ ꯑꯩꯕꯨꯅꯦ ꯃꯃꯥ ꯑꯃꯅꯤ ꯈꯟꯅ ꯎꯁꯤꯠ ꯊꯧꯑꯣꯏꯕꯒꯤ ꯋꯥꯈꯜꯒ ꯑꯃꯠꯇ ꯂꯩꯇꯦꯕ ꯃꯁꯤ ꯍꯥꯏꯅ ꯊꯥꯔꯤꯛꯁꯨ ꯑꯗꯨꯃꯛ ꯐꯤ ꯀꯥꯝꯂꯒ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯕ꯭ꯔꯣꯖꯦꯟ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯇꯧꯔꯕꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯕꯣꯛ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯄꯨꯡꯉꯛꯉꯛꯅ ꯏꯁꯨ ꯌꯥꯏꯃ ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯇꯧꯔꯤꯕꯅꯣꯅꯦ ꯑꯁꯨꯛ ꯉꯟꯅ ꯕ꯭ꯔꯣꯖꯦꯟꯅ ꯑꯕꯣꯛ ꯉꯔꯥꯡ ꯁꯨꯕ ꯆꯠꯂꯨꯕ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯛꯇ꯭ꯔꯤ ꯑꯗꯨꯅ ꯉꯁꯤꯃꯨꯛ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯆꯠꯂꯨ ꯑꯗꯨꯒꯅꯦ ꯐꯪꯂꯛꯄ ꯁꯦꯜ ꯅꯨꯡꯗꯣ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯅ ꯌꯨ ꯊꯛꯇꯣꯛꯇꯨꯅ ꯃꯥꯡꯍꯟꯒꯅꯨ ꯇꯣꯡꯁꯤꯜꯂꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯒꯤꯅꯤ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯋꯥꯗꯅꯕꯅꯤ ꯅꯕꯣꯛꯅ ꯍꯥꯏꯔꯤꯁꯤ ꯑꯕꯣꯛꯅ ꯍꯥꯏꯗꯣ ꯅꯁꯨꯁꯨ ꯂꯣꯏꯅ ꯚꯥꯞ ꯇꯥꯏ ꯀꯩꯗꯧꯒꯦ ꯑꯗꯨꯅ ꯚꯥꯞꯇꯣ ꯈꯔ ꯇꯥꯎꯀꯣ ꯍꯣꯏ ꯍꯥꯏꯅ ꯕ꯭ꯔꯣꯖꯦꯟꯗꯣ ꯃꯕꯣꯛꯀ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥ ꯈꯔ ꯍꯥꯏꯅꯔꯒ ꯑꯗꯨꯃꯛ ꯊꯕꯛꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯗꯥꯁꯨꯃꯇꯤꯁꯨ ꯃꯁꯨ ꯌꯥꯏꯃꯅ ꯋꯥꯈꯜ ꯇꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯆꯠꯈꯤꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯁꯨ ꯅꯨꯄꯥ ꯑꯇꯣꯝꯕ ꯕꯤꯗꯨꯁꯨ ꯊꯕꯛ ꯆꯠꯅꯕꯅꯤ ꯍꯥꯏꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯃꯕꯣꯛꯅ ꯍꯔꯥꯎꯅ ꯂꯩꯕꯗꯨ ꯎꯕꯗ ꯈꯪꯅꯤꯡꯅ ꯍꯪꯂꯛꯂꯝꯃꯤ ꯀꯩꯅꯣꯗ ꯉꯁꯤꯗꯤ ꯑꯕꯣꯛꯁꯤ ꯌꯥꯝ ꯍꯔꯥꯎꯅ ꯎꯏꯗ ꯍꯥꯏ ꯑꯇꯣꯝꯕ ꯉꯁꯤꯗꯤ ꯅꯌꯥꯝꯕ ꯌꯥꯏꯃꯗꯣ ꯋꯥꯈꯜ ꯇꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯆꯠꯈꯤꯅꯤꯍꯦ ꯑꯗꯨꯒꯤꯅꯤ ꯅꯕꯣꯛꯅ ꯍꯔꯥꯎꯔꯤꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯁꯤꯗꯤ ꯀꯩꯝꯇ ꯍꯥꯏꯗꯦ ꯑꯕꯣꯛꯁꯦ ꯑꯩꯈꯣꯏꯗ ꯌꯥꯏꯗꯅ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯗ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯣꯏꯗꯤ ꯅꯁꯥꯅ ꯈꯪꯅ ꯅꯨꯡꯇꯤꯒꯤ ꯁꯨ ꯅꯣꯝꯂꯒ ꯅꯈꯨꯠꯇ ꯁꯦꯜ ꯋꯥꯠꯇꯅ ꯄꯥꯏꯗꯣ ꯅꯌꯥꯝꯕ ꯌꯥꯏꯃꯁꯤꯗꯤ ꯃꯇꯝ ꯂꯩꯕ ꯀꯤꯕꯤꯛꯇ ꯌꯨ ꯖ꯭ꯋꯥꯔ ꯍꯥꯏꯗꯅ ꯇꯧ ꯂꯩꯕꯅꯤꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯍꯥꯏꯁꯤꯗꯕꯨ ꯃꯕꯦꯟ ꯑꯃ ꯑꯣꯏꯅ ꯍꯔꯥꯎꯔꯣꯏꯗꯧꯔꯤꯁꯤꯕꯨ ꯀꯔꯤꯗꯅꯣꯕ ꯈꯪꯉꯤꯗ ꯑꯕꯣꯛꯇ ꯁꯨꯝ ꯂꯛꯅꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ ꯑꯗꯣꯕꯣ ꯑꯩꯁꯨ ꯊꯦꯡꯉꯤ ꯍꯣꯔꯦꯟ ꯀꯔꯤ ꯂꯩꯔꯛꯑꯣꯒꯦ ꯑꯕꯣꯛꯅ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯌꯣꯕ ꯑꯩ ꯑꯗꯨꯝ ꯂꯩꯔꯛꯀꯦ ꯌꯥꯔꯦ ꯑꯕꯣꯛꯀꯤꯗꯤꯅꯦ ꯀꯔꯤꯝꯇ ꯂꯩꯔꯛꯂꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯁꯨ ꯑꯗꯨꯝ ꯁꯦꯜꯗꯣ ꯇꯨꯡꯁꯤꯟꯖꯧꯗ ꯁꯦꯜꯁꯨ ꯇꯨꯡꯁꯤꯟꯅꯤ ꯑꯕꯣꯛꯅ ꯆꯥꯅꯤꯡꯕꯁꯨ ꯂꯩꯔꯛꯀꯅꯤ ꯁꯤꯕ ꯀꯩ ꯂꯩꯔꯛꯎ ꯍꯥꯏꯅꯣ ꯍꯣ ꯏꯁꯨꯅ ꯂꯩꯅꯤꯡꯕ ꯑꯃ ꯍꯦꯛ ꯂꯩꯔꯛꯎ ꯑꯗꯨꯗꯤ ꯑꯩꯅ ꯈꯪꯅ ꯂꯩꯔꯛꯂꯒꯦꯀꯣ ꯑꯕꯣꯛ ꯍꯣꯏ ꯑꯕꯣꯛ ꯑꯩ ꯆꯠꯂꯦ ꯍꯥꯏꯅ ꯕꯤꯗꯨꯁꯨ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯗꯥꯁꯨꯃꯇꯤ ꯃꯁꯨ ꯃꯌꯥꯝꯅ ꯃꯊꯪ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯈꯤꯕꯗꯨ ꯑꯗꯨꯃꯛ ꯁꯣꯂꯤ ꯃꯥꯂꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯕ꯭ꯔꯣꯖꯦꯟꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯝꯐꯥꯃꯅꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯆꯪꯗꯧꯕꯁꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯁꯦꯜ ꯍꯥꯟꯅ ꯂꯧꯁꯤꯜꯂꯨꯕꯒꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯂꯥꯛꯂꯕꯅꯤꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯛꯆꯔꯔꯣꯏꯗꯕꯅꯤ ꯑꯩꯁꯤꯁꯨꯕ ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯤ ꯍꯦꯛꯇ ꯑꯗꯨꯝ ꯁꯦꯜꯒꯤ ꯃꯌꯥꯏꯅ ꯂꯧꯕ ꯃꯗꯨꯏ ꯅꯨꯄꯤꯗꯨꯁꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯇꯧꯁꯤꯟꯅꯔꯒ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯍꯦꯛꯇ ꯅꯝꯂꯩ ꯂꯩꯁꯤꯟꯗꯣꯏꯅꯤ ꯍꯥꯏꯅ ꯁꯤꯀꯪ ꯈꯪꯅ ꯌꯥꯗꯦ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯕ ꯊꯕꯛꯅꯦꯕ ꯑꯩꯅ ꯇꯧꯔꯤꯁꯤ ꯍꯥꯏꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯝꯐꯥꯃꯅꯤꯗꯨ ꯀꯣꯟꯊꯣꯡꯗꯣ ꯍꯥꯡꯂꯒ ꯍꯦꯛ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯕ꯭ꯔꯣꯖꯦꯟ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯂꯤꯗꯨ ꯍꯦꯛ ꯎꯕꯗ ꯏꯉꯛꯉꯛꯅ ꯇꯥ ꯕ꯭ꯔꯣꯖꯦꯟ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯅꯣꯏꯗ ꯆꯪꯗꯧꯕ ꯇꯟꯗꯅ ꯁꯨꯝ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯕꯁꯤꯕꯨ ꯂꯥꯛꯑꯣꯁꯦ ꯍꯥꯏꯅ ꯇꯝꯐꯥꯃꯅꯤꯅ ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯔꯣꯖꯦꯟꯅ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯔꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯇꯝꯐꯥꯃꯅꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯏꯂꯥꯎ ꯂꯥꯎꯊꯣꯛꯅ ꯈꯨꯠꯀ ꯀꯟꯊꯣꯛꯇꯅ ꯇꯧꯏ ꯅꯈꯨꯠ ꯄꯥꯕꯕꯨ ꯀꯩꯗꯧꯒꯦꯕ ꯅꯣꯏ ꯏꯃꯥ ꯍꯣꯏꯅ ꯎꯔꯒ ꯐꯖꯗꯦ ꯇꯧꯕꯅꯤ ꯏꯃꯥ ꯍꯣꯏꯅꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯒꯤꯗꯃꯛꯇꯒ ꯄꯥꯈꯠꯇꯅꯒꯁꯨ ꯇꯧꯔꯤ ꯃꯣꯏꯅ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯁꯨ ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯕ ꯌꯥꯝ ꯄꯛꯇꯦꯀꯣ ꯃꯤꯒ ꯑꯃꯨꯛ ꯀꯤꯔꯤ ꯃꯥꯜꯂꯦ ꯍꯣ ꯌꯥꯝ ꯀꯤꯔꯗꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯑꯩ ꯀꯩꯝꯇ ꯊꯦꯡꯂꯔꯣꯏ
ꯂꯥꯛꯑꯣꯕ ꯆꯪꯂꯁꯦꯕ ꯍꯣꯏ ꯍꯣꯏ ꯆꯪꯂꯛꯂꯒꯦ ꯅꯪ ꯍꯥꯟꯅ ꯆꯪꯂꯝꯃꯣ ꯇꯧꯁꯤꯟꯅꯔꯒ ꯑꯃꯨꯛ ꯆꯪꯂꯛꯂꯣꯏꯗ꯭ꯔꯤꯔꯥ ꯆꯪꯉꯛꯀꯦꯕ ꯑꯩ ꯁꯣꯏꯗꯕꯤꯗ ꯆꯪꯉꯛꯀꯦꯕ ꯅꯪ ꯍꯥꯟꯅ ꯆꯪꯉꯝꯃꯣ ꯇꯧꯕꯅꯤ ꯑꯩ ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯆꯪꯉꯛꯇꯕ ꯇꯧꯔꯔꯣꯏꯕ ꯁꯣꯏꯗꯅꯗꯤ ꯆꯪꯉꯛꯎꯀꯣ ꯍꯥꯏꯅ ꯃꯈꯨꯠ ꯃꯁꯥ ꯇꯧꯔꯝꯂꯒ ꯆꯪꯈꯤꯔꯝꯃꯤ ꯕ꯭ꯔꯣꯖꯦꯟꯁꯨ ꯎꯄꯥꯏ ꯂꯩꯇ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯗꯨꯃꯛ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯃꯈꯣꯏꯗ ꯍꯩꯅꯗ ꯊꯕꯛ ꯁꯨꯕꯗꯨ ꯂꯣꯏꯔꯕꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗ ꯕ꯭ꯔꯣꯖꯦꯟꯗꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯃꯇꯨꯡꯗꯒꯤ ꯇꯝꯐꯥꯃꯅꯤꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯀꯟꯅ ꯍꯦꯛꯇ ꯀꯧꯔꯛꯂꯝꯃꯤ ꯇꯥꯕ꯭ꯔꯣꯖꯦꯟ ꯇꯥꯕ꯭ꯔꯣꯖꯦꯟ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯁꯦꯜꯁꯤ ꯄꯥꯏꯁꯤꯜꯂꯣ ꯑꯩꯈꯣꯏ ꯄꯥꯕꯅ ꯅꯪꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯅ ꯄꯤꯔꯛꯄꯅꯤ ꯀꯩꯅꯣ ꯁꯤꯅ ꯀꯩꯅꯣ ꯅꯪꯒꯤ ꯈꯨꯠꯁꯨꯃꯅꯤ ꯀꯩꯅꯣ ꯑꯁ ꯑꯩ ꯂꯧꯔꯔꯣꯏꯒꯦ ꯉꯁꯤ ꯁꯨꯔꯤꯕꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯌꯥꯔꯣꯏ ꯂꯧꯁꯤꯜꯂꯨꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯦꯛ ꯂꯥꯛꯇꯕꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯕ꯭ꯔꯣꯖꯦꯟ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯎꯄꯥꯏ ꯂꯩꯇ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯍꯣꯏꯁꯦ ꯂꯧꯔꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯑꯩ ꯊꯤꯟꯗꯣꯛꯄꯤꯒꯦ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦꯕ ꯊꯤꯟꯗꯣꯛꯄꯤꯒꯦꯗ ꯌꯥꯔꯅꯤꯕ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣꯀꯣ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯅ ꯕ꯭ꯔꯣꯖꯦꯟꯗꯨ ꯏꯈꯠ ꯍꯦꯛꯈꯠꯅ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕ ꯇꯝꯐꯥꯃꯅꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯨꯁꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯆꯦꯟꯁꯤꯜꯂꯒ ꯃꯥꯡꯒꯣꯜ ꯆꯨꯔꯤꯗꯨꯗ ꯍꯦꯛꯇ ꯃꯈꯣꯡꯗꯨ ꯄꯜꯂꯒ ꯇꯨꯁꯤꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯕ꯭ꯔꯣꯖꯦꯟꯗꯤ ꯈꯤꯇꯪ ꯄꯥꯈꯠꯅ ꯏꯍꯦ ꯇꯞꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯋꯥꯈꯜ ꯈꯪꯂꯥꯛꯂꯥꯛꯇꯨꯅ ꯑꯁ ꯁꯤꯅꯕ ꯇꯥꯔꯤꯅꯦ ꯑꯃꯨꯛ ꯍꯥꯏꯅ ꯍꯥꯊꯨ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯇꯝꯐꯥꯃꯅꯤꯁꯨ ꯍꯦꯟꯅ ꯏꯀꯥꯏꯔꯗꯨꯅ ꯑꯅꯥꯕꯒ ꯑꯃꯠꯇ ꯈꯪꯗ ꯏꯃꯨꯡꯗ ꯍꯦꯛꯇ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯁꯤꯡꯗꯁꯨ ꯑꯗꯨꯃꯛ ꯕ꯭ꯔꯣꯖꯦꯟꯗꯨ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗꯨꯗ ꯇꯝꯐꯥꯃꯅꯤꯒꯤ ꯃꯄꯥꯅꯁꯨ ꯃꯥꯕꯨ ꯃꯆꯥ ꯑꯃꯗꯧꯅ ꯇꯧꯕꯗꯨꯗ ꯃꯁꯥꯗꯨ ꯏꯀꯣꯏ ꯀꯣꯏꯔꯝꯕ ꯑꯗꯨꯗꯤ ꯐꯈ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯒꯨꯝꯅ ꯂꯣꯏꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯝꯐꯥꯃꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯔꯤ ꯂꯩꯅꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯗꯤ ꯕ꯭ꯔꯣꯖꯦꯟꯅ ꯍꯤꯡꯈꯣꯜ ꯁꯨꯕꯗꯨ ꯋꯥꯏ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯝꯐꯥꯃꯅꯤꯗꯨ ꯏꯈꯠꯈꯠꯅ ꯆꯥꯅ ꯊꯛꯅꯕ ꯍꯩꯔꯥ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯒ ꯅꯥꯀꯜꯗ ꯐꯝꯊꯔꯛꯂꯒ ꯋꯥꯕ꯭ꯔꯥ ꯑꯩ ꯍꯨꯃꯥꯡꯁꯤ ꯅꯞꯊꯣꯛꯄꯤꯔꯛꯀꯦ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯅꯣꯏ ꯏꯃꯥ ꯄꯥꯕꯨ ꯍꯣꯏꯅ ꯎꯈ꯭ꯔꯗꯤ ꯁꯣꯏꯗꯅ ꯋꯥꯊꯣꯛꯅꯕ ꯇꯥꯔꯤꯅꯦ ꯑꯁ ꯅꯪꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯅ ꯀꯤꯒꯟꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯀꯤꯗꯅꯕ ꯆꯦꯜꯂꯁꯦ ꯍꯥꯏꯁꯨ ꯌꯥꯗꯦ ꯇꯧꯔꯤꯕ ꯀꯥꯏꯗꯒꯤ ꯆꯦꯟꯕꯅꯣ ꯁꯦꯜ ꯄꯥꯏꯃꯟꯗꯗꯅ ꯅꯈꯣꯏꯗ ꯊꯕꯛ ꯁꯨꯗꯅ ꯂꯩꯔꯤꯕ ꯑꯩꯅ ꯆꯦꯟꯕ ꯀꯥꯏꯅ ꯑꯩꯅꯦ ꯅꯪꯒ ꯊꯥꯛꯄ ꯉꯝꯈꯤꯔꯣꯏ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ ꯑꯩ ꯊꯥꯛꯄꯒꯤꯗꯤꯅꯦ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨ ꯂꯩꯔꯤꯕ ꯂꯧ ꯍꯤꯡꯈꯣꯜ ꯃꯌꯥꯝꯁꯦ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯩꯒꯤꯅꯤ ꯑꯗꯨꯅ ꯁꯦ ꯈꯨꯀꯥꯞꯄꯤ ꯀꯥꯞꯂꯒ ꯆꯔꯥ ꯐꯥꯎꯕꯗꯤ ꯂꯦꯝ ꯄꯥꯔꯗꯕꯅꯤ ꯈꯨꯀꯥꯞꯄꯤ ꯀꯥꯞꯄ ꯀꯥꯏꯅ ꯇꯪꯈꯥꯏ ꯑꯃꯅ ꯀꯅꯥꯒꯤ ꯑꯣꯏꯗꯧꯔꯤꯕ ꯀꯅꯥꯒꯤ ꯑꯣꯏꯅꯤꯒꯦ ꯑꯩꯈꯣꯏ ꯅꯥꯎꯒꯤꯅꯤꯗꯅ ꯏꯁ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯂꯧꯕ ꯅꯨꯄꯥꯁꯦ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯗꯨ ꯑꯣꯏꯔꯗꯧꯕꯅꯤꯅꯦ ꯑꯗꯨꯅꯕꯨ ꯅꯪꯁꯨ ꯂꯥꯏꯕꯛ ꯐꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯌꯨ ꯍꯥꯏꯗꯅ ꯑꯩ ꯂꯧ ꯍꯥꯏꯔꯤꯁꯤꯅꯤ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯑꯩꯕꯣ ꯀꯩ ꯍꯥꯏꯅꯣ ꯌꯥꯅꯤ ꯌꯥꯔꯣꯏ ꯁꯠ ꯍꯥꯏꯔꯣ ꯍꯣꯏꯁꯦ ꯃꯇꯝ ꯈꯤꯇꯪ ꯂꯩꯈꯤꯁꯤ ꯉꯝꯃꯔꯣꯏ ꯑꯩꯅꯦ ꯅꯨꯃꯤꯠ ꯊꯕꯥꯟꯒ ꯂꯣꯏꯅ ꯌꯦꯡꯕ ꯂꯣꯏꯔꯕꯅꯤ ꯉꯁꯤꯁꯦ ꯅꯨꯃꯤꯠ ꯐꯩ ꯉꯁꯤ ꯍꯦꯛꯇ ꯆꯦꯜꯂꯁꯤ ꯉꯁꯤ ꯍꯣꯏ ꯕꯥ ꯌꯥꯗꯕ ꯌꯥꯔꯣꯏ ꯅꯪ ꯊꯕꯛ ꯂꯣꯏꯕꯒꯤ ꯆꯠꯄꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯑꯩ ꯏꯟꯅꯔꯗꯕꯅꯤ ꯑꯁꯨꯝꯅ ꯌꯥꯅꯗꯨꯅ ꯕ꯭ꯔꯣꯖꯦꯟꯗꯨ ꯇꯝꯐꯥꯃꯅꯤꯅ ꯉꯝꯗꯅ ꯅꯝꯗꯅ ꯅꯨꯄꯤ ꯆꯦꯜꯂꯝꯃꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯝꯃꯤ ꯁꯦꯜꯁꯨ ꯊꯣꯛꯇꯕ ꯃꯥꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯅ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯝꯅ ꯁꯥꯎꯅ ꯄꯥꯎꯗꯨ ꯍꯥꯏꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯤꯟꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯕꯒꯤ ꯃꯇꯥꯡ ꯌꯧꯔꯛꯄꯗ ꯁꯦꯜꯒꯤ ꯃꯇꯥꯡ ꯑꯣꯏꯔꯛꯂꯕꯗ ꯃꯃꯥ ꯃꯄꯥ ꯐꯥꯎꯕ ꯄꯨꯊꯣꯛꯅꯤꯡꯗꯅ ꯎꯔꯨ ꯂꯩꯗꯨꯅ ꯂꯩꯕꯗꯨꯗ ꯗꯥꯁꯨꯃꯇꯤꯅ ꯃꯁꯨꯒꯤꯅꯤ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏ ꯏꯁꯨꯒꯤꯕꯨ ꯀꯔꯤꯒꯤ ꯇꯖꯣꯞ ꯇꯧꯒꯗꯒꯦ ꯁꯦ ꯑꯩ ꯁꯦꯜ ꯄꯤꯒꯦ ꯃꯤꯅ ꯇꯧꯅꯕꯗꯨꯗꯒꯤ ꯆꯥꯡ ꯇꯥꯗꯅ ꯏꯁꯨ ꯅꯨꯄꯤꯒꯤ ꯍꯥꯞꯄꯤꯒꯗꯕꯅꯤ ꯁꯦ ꯑꯗꯣꯝꯕ ꯁꯦꯜꯁꯦ ꯂꯧꯔꯨ ꯂꯥꯎ ꯍꯣꯏ ꯑꯕꯣꯛ ꯍꯥꯏꯅ ꯕꯤꯗꯨꯅ ꯁꯦꯜꯗꯨ ꯂꯧꯔꯒ ꯃꯃꯥ ꯍꯣꯏꯗ ꯁꯤꯟꯅꯔꯝꯃꯤ ꯆꯣꯞꯅꯔꯒꯗꯕ ꯇꯥꯟꯖꯥꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯣꯟꯅ ꯐꯤꯁꯦ ꯐꯤꯅꯥꯗ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯖꯕ ꯁꯦꯜꯗꯨꯅ ꯎꯀꯜ ꯑꯣꯏꯔꯕꯗ ꯅꯍꯥꯟ ꯃꯈꯩ ꯐꯠꯇꯦ ꯂꯤꯛꯑꯦ ꯍꯥꯏꯅ ꯆꯩꯕꯤꯕ ꯍꯅꯨꯕꯤꯗꯨ ꯃꯣꯏ ꯃꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯁꯣꯟꯅꯔꯝꯃꯤ